Kananum Lamine, welcome. Welcome, welcome. Kanapa ibirabano, welcome. Chưa tao kia dàn. Kana lang piwo, kana laige. Kanano ni? Wari sana sini, kagane amta lagre. Kana laige.
ꯀꯅꯥꯅꯣꯅꯦ ꯑꯅꯨ ꯀꯩꯒꯤꯅꯣꯅꯦ ꯀꯞꯄꯒ ꯅꯣꯛꯑꯒ ꯊꯣꯛꯂꯛꯏꯗꯣ ꯑꯅꯨꯕꯤ ꯑꯩ ꯐꯤꯁꯨ ꯁꯨꯔꯤꯑꯕꯀꯣ ꯀꯟꯅ ꯑꯗꯨꯗꯨꯒꯤꯅꯤ ꯑꯅꯨ ꯆꯥꯛ ꯊꯣꯡꯉꯕꯣ ꯅꯪꯒꯤ ꯆꯥꯛꯇꯨꯗꯤꯕꯣ ꯉꯟꯃꯟꯈ꯭ꯔꯕ ꯀꯩꯒꯤꯅꯣꯅꯦ ꯁꯥꯎꯏꯗꯣ ꯑꯩ ꯉꯁꯤ ꯊꯕꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯦꯅꯦ ꯑꯗꯨꯏꯗꯨꯒꯤꯅꯤꯅꯦ ꯑꯅꯤꯟꯗ꯭ꯔꯣ ꯑꯅꯤꯟꯗ꯭ꯔꯣ ꯂꯣꯡꯖꯝ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯅꯤꯟꯗ꯭ꯔꯣ ꯋꯦꯜꯀꯝ ꯂꯥꯏꯛ ꯇꯧꯔꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯕꯒꯤ ꯀꯩꯁꯥꯝ ꯊꯣꯡꯗ꯭ꯔꯤꯌꯦ ꯍꯥꯏꯅ ꯁꯥꯎꯈꯔꯦ ꯁꯥꯎꯕꯤꯅꯨ ꯁꯥꯎꯕꯤꯅꯨ ꯑꯅꯤꯟꯗ꯭ꯔꯣ ꯁꯞ ꯇꯧꯁꯟꯕꯤꯌꯨ ꯑꯩꯉꯣꯟꯗ ꯑꯅꯤꯟꯗ꯭ꯔꯣ ꯋꯦꯜꯀꯝ ꯑꯅꯤꯟ ꯍꯥꯏ ꯑꯅꯤꯟ ꯅꯪꯉꯣꯟꯗ ꯑꯅꯨꯅ ꯋꯦꯜꯀꯝ ꯇꯧꯔꯤꯌꯦ ꯑꯗꯩꯗꯤ ꯊꯣꯡꯂꯅꯤ ꯍꯥꯏꯌꯦ ꯊꯣꯡꯂꯅꯤ ꯍꯥꯏꯅ ꯁꯥꯎꯏꯗꯣ ꯀꯔꯤꯒꯤꯅꯣ ꯑꯍꯥꯎꯕ ꯊꯣꯡꯗꯣꯏꯔꯣ ꯍꯥꯎꯇꯕ ꯊꯣꯡꯗꯣꯏꯔꯣ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯗꯣꯏꯔꯣ ꯑꯅꯤꯟꯗ꯭ꯔꯣ ꯆꯦꯟꯅꯦꯜ ꯄꯥꯏꯕ꯭ꯔꯣ ꯍꯥꯏ ꯑꯅꯤꯟꯗ꯭ꯔꯣꯁꯦ ꯄꯥꯏ ꯑꯅꯤꯟꯗ꯭ꯔꯣ ꯆꯦꯟꯅꯦꯜ ꯄꯥꯏꯔꯞ ꯇꯧꯏ ꯍꯥꯏꯗꯣ ꯇꯥꯔꯦ ꯑꯅꯨꯕꯤ ꯑꯅꯨꯕꯤ ꯑꯩꯕꯨ ꯋꯥꯁ ꯇꯥꯏꯝ ꯀꯥꯗ꯭ꯔꯦ ꯄꯥꯟ ꯏꯔꯣꯟꯕ ꯊꯣꯡꯉꯅꯤ ꯍꯥꯎꯅꯤꯍꯦ ꯄꯥꯟ ꯏꯔꯣꯟꯕ ꯊꯣꯡꯗꯣꯏꯔꯣ ꯏꯔꯣꯟꯗꯣꯏꯔꯣ ꯄꯥꯟ ꯏꯔꯣꯟꯕ ꯊꯣꯡꯗꯣꯏꯅꯤ ꯍꯥꯏꯁꯦ ꯄꯥꯟ ꯏꯔꯣꯟꯕꯗꯣ ꯁꯣꯛ ꯇꯧꯗꯣꯏꯔꯣ ꯑꯅꯤꯟꯗ꯭ꯔꯣ ꯋꯥ ꯈꯔ ꯉꯥꯡꯉꯛꯎꯅ ꯀꯩꯅꯣ ꯑꯣꯟꯊꯣꯛꯅ ꯇꯞꯅ ꯏꯪꯅ ꯂꯥꯛꯆꯕ ꯃꯤꯁꯤꯡꯁꯦ ꯋꯥ ꯈꯔ ꯉꯥꯡꯕꯤꯔꯛꯎ ꯑꯩ ꯒꯤꯐ ꯀꯥꯗꯦ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯅꯪꯅ ꯒꯤꯐ ꯀꯥꯗ꯭ꯔꯤꯗꯨꯅ ꯀꯥꯖꯔꯛꯀꯅꯤꯗ ꯑꯅꯨꯕꯤ ꯒꯤꯐ ꯀꯥꯗꯕꯁꯤꯁꯨ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯨꯗꯣ ꯀꯅꯥꯒꯤ ꯁꯛꯅꯣ ꯍꯥꯏ ꯀꯅꯥꯒꯤ ꯁꯛꯅꯣ ꯍꯥꯏ ꯀꯗꯥꯏꯅꯣ ꯀꯅꯥꯒꯤ ꯁꯛꯅꯣ ꯍꯥꯏꯕꯣ ꯁꯛ ꯎꯕ꯭ꯔꯣ ꯑꯗꯒꯤ ꯈꯤꯇꯪ ꯀꯥꯏꯌꯦ ꯈꯤꯇꯪꯗꯨꯅ ꯑꯗꯨꯝ ꯆꯥꯝꯖꯔꯛꯀꯅꯤꯗ ꯀꯩꯅꯣ ꯀꯅꯥꯅꯣꯝ ꯑꯃꯁꯨ ꯂꯥꯛꯑꯦ 5 ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ 5 ꯂꯥꯏꯛ ꯇꯧꯕꯤꯔꯛꯄꯒꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗꯁꯨ ꯋꯦꯜꯀꯝ ꯇꯧꯖꯔꯤ ꯁꯦꯂꯦꯕꯇꯤ ꯃꯦꯝ ꯂꯥꯛꯑꯅꯤ ꯑꯩꯒꯤꯗꯤ ꯁꯦꯂꯦꯕꯇꯤ ꯃꯦꯝ ꯁꯦꯂꯦꯕꯇꯤ ꯃꯦꯝ ꯌꯧꯔꯛꯑꯅꯤ ꯀꯩ ꯅꯨꯃꯤꯠꯇ ꯋꯥꯁ ꯇꯥꯏꯝ ꯑꯣꯏꯗꯣꯏꯅꯣ ꯃꯪꯒ ꯃꯪꯈ꯭ꯔꯦ ꯑꯗꯨ ꯇꯥꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯗ ꯉꯁꯤꯁꯦ ꯑꯗꯩꯗꯤ ꯄꯥꯟ ꯏꯔꯣꯟꯕ ꯁꯣꯛ ꯆꯥꯅꯕ꯭ꯔꯣ ꯍꯥꯏꯕ ꯅꯪ ꯄꯥꯟ ꯏꯔꯣꯟꯕ ꯊꯣꯡꯉꯅꯤ ꯍꯥꯏꯗꯨꯗ ꯍꯥꯏꯔꯤꯃꯤꯗ ꯀꯅꯥꯒꯤ ꯁꯣꯛꯅꯣ ꯍꯥꯏꯕ ꯑꯣ ꯄꯥꯟ ꯏꯔꯣꯟꯕ ꯁꯣꯛ ꯇꯧꯗꯣꯏꯔ ꯍꯪꯉꯤꯃꯤꯗꯨꯒꯤ ꯑꯗꯒꯤ ꯑꯣ ꯑꯅꯤ ꯆꯦꯟꯈ꯭ꯔꯕꯣ ꯑꯅꯦꯟꯗ꯭ꯔꯣꯗꯣ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯈꯪꯗꯦꯅꯦ ꯃꯤꯁꯦ ꯁꯔ ꯀꯥꯔꯝꯃꯒ ꯑꯃꯨꯛꯀ ꯂꯣꯏ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯀꯅꯥ ꯆꯠꯈ꯭ꯔꯒꯦ ꯌꯦꯡꯉꯒ ꯂꯥꯏꯛꯀꯗꯤ ꯇꯧꯁꯟꯕꯤꯔꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯕꯒꯤ ꯂꯨꯝꯕꯤꯔꯝꯃꯁꯨ ꯂꯥꯏꯛꯇꯤ ꯄꯤꯕꯤꯔꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯍꯧꯈꯤꯕ ꯄꯨꯟꯁꯤꯗ ꯑꯩꯅ ꯅꯉꯣꯟꯗ ꯀꯔꯝꯕ ꯏꯔꯥꯟ ꯂꯪꯖꯈꯤꯕ ꯑꯗꯩꯗꯤ ꯆꯦꯟꯅꯦꯜꯁꯦ ꯐꯖꯅ ꯄꯥꯏꯗ꯭ꯔꯗꯤ ꯑꯅꯤꯁꯦ ꯍꯥꯏ ꯆꯦꯟꯅꯦꯜꯁꯦ ꯐꯖꯅ ꯄꯥꯏꯗ꯭ꯔꯤ ꯑꯅꯤꯜꯁꯦ ꯍꯣꯏ ꯃꯥ ꯌꯥꯝ ꯀꯩꯅꯣ ꯇꯧꯗ꯭ꯔꯤ ꯑꯗꯨꯅꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥ ꯁꯞ ꯇꯧꯕꯅꯦꯕꯅꯦ ꯑꯗꯣ ꯃꯥ ꯂꯥꯛꯆꯅꯤ ꯑꯅꯨꯒꯇ ꯉꯥꯏꯔꯦꯅꯦ ꯑꯣ ꯈꯨꯃꯟ ꯂꯥꯛꯏꯅꯦꯍꯦ
7 like này nè 7 like adagi new one who can be used for being in a good day good day oiminarashi thank you adagi for you to everyone who I am very happy with your one okay adagi anu ka samna ba aibusu sab tawbiraone ani chakare kuman sab tawbirao kuman su channel mari manga pa na kuman gi kanu do idu ning kanu ma mi ama do ama channel lo ibu sab taw gen toro kaw re ne kaw re ne पैसा पी दे लेती है चल चलो तरा का लेते ना पाना पूछा करे अदेगी कना है बकुमन है बा ला ने एक ला 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 ने एक है अदोगा मखुत थिन करे को अदेगी करी है बा राय हाथ से हाथ सोरा सोरा थिए सोर दिए है ना थिए करी नो इरे इसी बुताई बुंगो नंग बुने पागे ने भजन अमतंग ल ने एक सात है ना ल ने एक साया हाथ सोरा दिए है तो रे ओंगनी ने से अदगी तिनी हरुले कई इंग्लिश हिंदी नो होंगे मलाई बचाउनु होस आए मा टीम ए खंदे angang angang na lari kara hirak pada I ba daun taw re ningthau wa talking with him and was a good morning English taw thadore ngasi adai wisdom welcome ngasina ahan ba pai bani channel se hai oh thank you wisdom nong thong bam mai thank you adudi engon da sukara sabto namchan biramo support tawsan biramo ado ahan ba channel so ai give su torokani ahan ba channel se pai dana lai doira natraga karino video ka amta haptri ko okay video hapo aduga khoisu changa age adagi ningthau chingthang khomba chingthang singha haiba 6 like done thank you adagi nangna 7 pire chingthang na 6 pire thank you so much chingthang adadi wisdom friend oisi ya bro ya oini wisdom thokpi ki nungai ko nga tang leibi ko adagi chingthang na haiba isunupi samu dauna masa chaurabanina काबा काउगल्ले को है काउरुरे ने आई थबक मैम सिना काउरी मिने अदगी चिंथांग हाइबा चार कैसाम सिगी चैनल दा सपोर्ट बिरमो है अनु गना चिंथांग की चैनल पाई है को चिंथांग दा सपोर्ट बियो आइसु तो गया बाई ngoंदा कमेंट लेबनी आई तवरके सोयदना तरकनी चलो मनानु फ्री लो चलो adagi tawbiramo sabai tawni adagi Angelina agya Angelina welcome Angelina like dan ke साथ दी thank you like करने के लिए और adagi kanona haiba Angelina good morning चिंथांग ने बोला है चे कैसाम से मबुक सेंगदेने आई मसावरे ने एंजेलिना ऑन थैंक यू अदगी कसार नंदी ब्लॉग ना बोबो बेमजा हाइरे बोम सुपीरे दुदे लोग जारो बरसे लो बस का ठंडी ए पीगे सही लोग के ना तो मोद दी लोग जा दे सी काई जा दे करी थोड़ा हम थोड़ा तो पैसा नहीं तो दिया देने सा तुम का
ꯑꯗꯣ ꯍꯜꯂꯛꯑꯒ ꯏꯁꯤꯡ ꯃꯦꯆꯤꯟꯗ ꯏꯁꯤꯡ ꯍꯥꯞꯄ ꯀꯨꯟꯒ ꯂꯩꯇꯦꯅꯀ ꯁꯤ ꯂꯩꯁꯤ ꯎꯗ꯭ꯔꯥꯅꯦ ꯐꯤꯐꯇꯤ ꯂꯩ ꯍꯥꯏꯕꯅꯦ ꯑꯩ ꯈꯪꯗꯦ ꯑꯁꯣꯏꯕꯔꯥ ꯈꯪꯗꯦ ꯗꯕꯩ ꯄꯨꯔꯝꯃꯅꯤ ꯄꯨꯗꯦ ꯑꯦ ꯑꯗꯒꯤ ꯀꯩ ꯍꯥꯏꯕ ꯅꯟꯗꯤ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯅꯟꯗꯤ ꯑꯩꯒꯤ एलबीदा वेलकम तौजरी नंदीबू नंदी सुनुपी नंदीबू एंजेलिना बोला गुड मॉर्निंग सबको है सबको गुड मॉर्निंग एंजेलिना को भी ज्वाइन कीजिए प्लीज़ सभी फ्रेंड एंजेलिना न्यू है तो सब ज्वाइन कीजिएगा एक दूसरे को अदगी चिंथांग हाइबा से नंदी नुंगाइब्रा लाइफता कहबा नुंगाइब्रो लाइफ तू हा हा है अदगी चिंथांग नसी नंदी नंगी लाइफता आई ज्वाइन तौगे लाइफ थारऊ है होरेन कोना थाबनी मादे पुंग कयादनो थाबनीने ngarangchu पुंग कयादनो अनुबी लोइरगरा कइनो थाबनी अदैदी नंदीना हाइबा मापन लाइक तो हाइरगा थांग का तेन का तौसले अदैगी एंजेलिना ऑन थैंक यू अदैगी अनुना हाइबा नोंगी हा हा ना नोखरे नोंगी येन नोखरे हेलो एंजेलिना कमेंट्स मिला फुल वॉश के साथ है एंजेलिना आपको अनु ने ज्वाइन कर दिया है कमेंट भी दिया है आप देखिएगा चेक करना ला 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 अदगी एंजेलिना बोला ऑन एंजेलिना ओके थैंक यू एंजेलिना हमने ब्रेकफास्ट हो गया क्या एंजेलिना बीस आप उत्तराखंड से हैं क्या कहाँ से हो आप एंजेलिना बीस आप उत्तराखंड की लग रही हो आप उत्तराखंड से है क्या बिस्ट बीस एंजेलिना एंजेलिना बीस ना बोला हाँ बहन है अच्छा हमने ना हाँ जब हम क्वार्टर में थे तो बीस का जो बीस टाइटल है ना उसके साथ रह कर आई ना इसलिए हम पता चला है आप उत्तराखंड की ही लगती है नाम में ऐसे बीस लिखा है ना बस कर रहे हैं ओके अदगी हाँ बहन बोला ओके ओके अदगी अनु के सामने ओन थैंक यू अदगी अंजेलिना बोला हाँ बहन मैं पित्रोघर उत्तराखंड से ओ अदगी तेलहैबना हाइबा 10 लाइक दन कइनुने 10 लाइक दन निको अदगी ओ थैंक यू तेलहैबा गेलबीदा लाक्पीबा याम हराउरे तेलहैबा ब्रेकफास्ट लोइरबो नत्रगा चाक चारबो कमाई तौरिगे अदगी उपासु लाए हकाम चंचना उपा तुम्बा पेंद्रिबो उपा वेलकम अदगी उपा ngak पोथारो तुम्निंगबा फनबगी तुम्निंगबसे अखोई ngन्ना तुम होगटपसे तुम्निंगिना यामना अदो तुम्निंगबदो अमु पुरा फुला होगलगने चियार दा खंगदे कइनो दा खंगदे फम्मगने अमका उइवाबा अदुम तुम्निंगबा फबनी उइना लैवाबा ngha आइदी तौई तो बाइना उइना लैथोनीना अदो मतुंगदने हंगब्रा तुम्निंगबा फैयाबा उइना लैथोगा अदो फमुंगदा तुमगदी दुम तुमसनगिबनेबा चिंथांग नायबा चे नंदी सकुल्लगा सेनखरे है अदगी नंदी रोलुम लेरमदोय मिमा ngha लेरगा हायरकदोयने आई लै कायना मखु थांगलगनी अददी नयन वेलकम नयन बोला गुड मॉर्निंग बा है थैंक यू नयन गुड मॉर्निंग अदगी नयन आपने ब्रेकफास्ट हो गया क्या अद एंजेलिना हाँ चलो अंजलिना बोला है आप कहाँ से हो बहन मैं असम से हूँ दीदी मैं असम से हूँ अदगी कनोना हाइबा चिंथांगना दा आरजे से चटलो हायरादा आरजे से चटलो कहबा था थतत थतत लगते को है और कॉल थांगलगते हाइबा अच्छा कॉल तांगलगते है अदुदी नंग इंग्लिश इबना नंगदी जामना पकनैने दुदी मैतेरोन इबो नंग चसलग अदाइते अनु के सामने अंजलिना को दीदी बोल दीजिएगा अनु जी अंजलिना आपकी हस्बैंड आईडी से भी सबको सपोर्ट कर दो मैं भी करूँगी मेरी पास सिक्स आईडी है
6 IDB है ओके ओके कदगी तेलहैबना हाइबा ब्रेकफास्ट तौरे आरजे पाना हाइबा लाइक तौरे थैंक यू अनुना हाइबा हेलो न्यू फ्रेंड कम न्यू फ्रेंड वेलकम है नयन बोला है मेरा नहाना बाकी है ओके नयन हाँ कर लीजिए अदगी अंजेलिना हाइबा अच्छा है अदगी कसार नंदी है बोबो बेमचा आई ngasi से संदे अखोगी पुखीदा मीना nga फारी आई ngasi ngaगी लाइव nga नंगी लाइव याउद्रसु मथंगदा बेमचा लाइवदा फुल सपोर्ट तौगे मीसु लाकनी को असंगादो इना हाउनीने नु कनो कसार नंदी एलबी याउबा याउदबा ngaदो इन पिरौदे ngaꯗꯣ ꯆꯥꯅꯤꯡꯉꯦ ꯄꯨꯈ꯭ꯔꯤ ꯍꯧꯖꯤꯛ ꯄꯨꯈ꯭ꯔꯤꯗꯩ ꯉꯥ ꯐꯥꯕ ꯃꯇꯝꯅꯤꯅꯦ ꯉꯥ ꯐꯥꯕ ꯍꯥꯎꯕꯅꯤ ꯅꯠꯇ꯭ꯔꯥ ꯆꯥꯕ ꯑꯗꯒꯤ ꯑꯦꯟꯖꯦꯂꯤना ꯅꯌꯟꯅ ꯕꯣꯂꯥ ꯍꯦ ꯅ꯭ꯌू ꯐ꯭ꯔꯦꯟ ꯄ꯭ꯂꯤꯖ ꯀꯝ ꯍꯥꯏ ꯑꯗꯒꯤ ꯆꯤꯡꯊꯥꯡꯅ ꯍꯥꯏꯕ ꯗꯥꯔꯖꯦ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯔꯛꯇꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯦ ꯃꯥ ꯀꯩꯅꯣ ꯇꯧꯔꯦ ꯃꯊꯤ ꯐꯥꯏꯕ ꯆꯠꯂꯨꯏ ꯍꯥꯏꯌꯦ ꯑꯗꯒꯤ ꯃꯣꯅꯤ ꯋꯦꯜꯀꯝ ꯃꯣꯅꯤ ꯋꯦꯜꯀꯝ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯛꯑꯕꯣ ꯃꯣꯅꯤ ꯑꯗꯩꯗꯤ ꯍꯦꯜꯂꯣ ꯍꯥꯏꯌꯦ ꯋꯦꯜꯀꯝ ꯃꯣꯅꯤ ꯑꯗꯩꯗꯤ एंजेलिना बोला ओके अनु कैसाम बोला से बेमचा मोइथेम तौगे तौरो तौरो एंजेलिना ना हाय बा थैंक यू अनु ना हाय एंजेलिना थैंक यू है अदगी अनु कैसाम ना ओ आरजे है अदगी आरजे उबाना प्रिंस आई हजीक तुम हौगटले इवा दुका कनो चलोइद्रो ऑफिस चलोइद्रो देमोनीना मयाम खुरुमजरी लब लब तौरे अंजेलिना एंड मोनी एक दूसरे को ज्वाइन कीजिएगा अदैदी मोनी के साथ अंजेलिना ज्वाइन नहीं होगा ज्वाइन कीजिए नयन ने एंजेलिना नहीं नयन एंजेलिना तो कल हो गया होगा ना फ्रेंड मोनी के साथ अदैगी नयन ने बोला है न्यू फ्रेंड प्लीज ज्वाइन मी 2 ID से 2 ID दूंगी है ओके नयन नयन मैं भी आपको एक गिफ्ट दूंगी अदगी खुमन हाइबा चे मोनी अगी वीडियो यंबियू अदगी कनोना हाइबा चिंग खुमनददी पीखरबनी चिंथांगदा पीद्री चिंथांगदगी बंख पिरके शॉर्ट वीडियो देको शॉर्ट ngतनी हाइरबनीना शॉर्ट तगी पिरागे करी डांस नो खंगदे तौइसे लाइक सु पीरे खुबी पीरे खुबी पीरे अदगी कदाइना कई जौरे तो से खुमन हाइबा इसे मोनी आईगी वीडियो येंगौने येंबिरौने है अनुना हाइबा आरजे नमथीद्रिबो है दैदी नंदीना हाइबा अचौबा अमा फारे बोबो बेमचा आई लानी चाबा पुखरी nga हाउबनीको अदगी अनु कैसामना हाइबा निंगथौ आईगी मरम यामना मरम याम निंगथौ कैबा निंगथौदी मरम यामना मोगली गुड बॉयनी है गुड बॉयनी है अदैदी नंदीना हाइबा अइना शॉर्ट वीडियोदा हापिनी येंगु है शॉर्ट नते वीडियोसु तौरउदना अदगी अर्जेना हाइबा नु इचे करिनो हाइना उंगरे अदगी कनोना हाइबा नयनना हाइबा हाय नंदी फ्रेंड हाय कसार फ्रेंड बनेगी क्या हाँ हाँ बन जाएगी सबको फ्रेंड बन जाएगी तेलहैबा नयन को ज्वाइन कीजिए प्लीज़ तेलहैबा नयन को ज्वाइन करो ज्वाइन तो नयनदा अदगी कसार नंदी नुंगाइरिबो हाय तेलहैबना अदगी नंदीना ओन हाय अदगी शर्मा लाए हाय पुष्परानी गुड मॉर्निंग हाय करे शर्माना अदगी अनुना हाइबा आरजे नुंसीना कौरिनी है अदगी नंदीना हाइबा तेलहैबा नुंगाइरी है अदे नयनना बोला ओके 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 बेमचा अने आपको भी दूंगी मैं ओके ओके बेमचा जी है अनुना हाइबा मॉर्निंग शर्मा है अदगी आरजेना हाइबा इचे अनु नुंसी है अदगी अनुना हाइबा आई सायोल ओनबा मतम जौरे है अदगी कनोना हाइबा तेलहैबना हाइबा सेना पीही पीखरेको अदगी कदाइनो कई जौरे माइ पेमा कमेन्ट कनोदा पीरिङैदा कमेन्ट पई लेरमेने
ꯑꯗꯒꯤ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯀꯔꯤ ꯌꯧꯈ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯀꯁꯥꯔ ꯅꯟꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯞꯂꯣꯗ ꯇꯧꯕꯅꯦ ꯌꯦꯡꯕꯤꯔꯝꯃꯣ ꯍꯥꯏ ꯇꯦꯜꯍꯩꯕꯅ ꯑꯗꯩꯗꯤ ꯅꯟꯗꯤꯅ ꯍꯥꯏꯕ ꯕꯦꯝꯆꯥ ꯑꯩꯒꯤ ꯕꯥꯏ ꯑꯣꯏꯔꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯅꯟꯗꯤ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯍꯥꯛ ꯂꯥꯛꯑꯁꯨ ꯂꯥꯏꯛꯀ ꯇꯧꯕꯤꯔꯝꯕꯒꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯅꯟꯗꯤ ꯑꯗꯩꯗꯤ ꯉꯥ ꯐꯥ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯅꯁꯤ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯗꯥ ꯑꯥꯔꯖꯦ ꯀꯣꯜ ꯔꯤꯁꯤꯞ ꯇꯧꯅꯦ ꯅꯠ ꯑꯃ ꯇꯥꯏ ꯍꯧꯖꯤꯛ ꯉꯥꯏꯈꯣꯗꯅ ꯀꯩꯅꯣ ꯃꯤ ꯑꯦꯜꯕꯤ ꯌꯥꯎꯔꯤꯕꯁꯤꯕꯨ ꯀꯣꯜ ꯔꯤꯁꯤꯞ ꯇꯧ ꯍꯥꯏ ꯀꯟꯅ ꯑꯃ ꯇꯛꯏꯅꯦ ꯇꯧꯔꯨꯅꯨ ꯍꯧꯖꯤꯛ ꯑꯗꯩ ꯃꯣꯅꯤꯁꯤ ꯁꯥꯏ ꯎꯄꯥꯅ ꯀꯁꯥꯔ ꯅꯟꯗꯤꯅ ꯔꯥꯖꯦꯕꯥꯏ ꯑꯗꯒꯤ ꯀ꯭ꯔꯤꯁꯇꯤ ꯅ꯭ꯌꯨ ꯁꯕꯁꯀ꯭राꯏꯕꯅꯦ ꯍꯥꯏ ꯀ꯭ꯔꯤꯁꯇꯤ ꯊꯦꯡꯀ꯭ꯌꯨ ꯀ꯭ꯔꯤꯁꯇꯤ ꯅ꯭ꯌꯨ ꯁꯕꯁꯀ꯭राꯏꯕ ꯇꯧꯕꯤꯔꯛꯄꯒꯤ ꯑꯣꯔ ꯃꯦꯔꯦꯜꯕꯤ ꯃꯦ ꯕꯤ ꯋꯦꯜꯀꯝ ꯑꯗꯒꯤ ꯑꯟꯖꯦꯂꯤꯅꯥ ꯂꯞ ꯑꯗꯒꯤ ꯑꯖꯦꯅꯥ ꯄ꯭ꯔꯤꯟꯁ ꯂꯥꯏꯚ ꯌꯥꯎꯔꯤ ꯍꯥꯏ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯗꯥ ꯑꯥꯔꯖꯦ ꯄ꯭ꯂꯤꯖ ꯑꯦꯇꯦꯟ ꯗ ꯀꯣꯜ ꯍꯥꯏ ꯅꯣ ꯑꯕꯤ ꯀꯣꯜ ꯇꯧꯔꯨꯅꯨ ꯔꯤꯁꯤꯞ ꯇꯧꯔꯨꯅꯨ ꯑꯗꯒꯤ ꯑꯟꯖꯦꯂꯤꯅꯥ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯀꯁꯥꯔ ꯅꯟꯗꯤ ꯍꯣꯏ ꯇꯦꯜꯍꯩꯕ ꯑꯣꯀꯦ ꯑꯦꯟꯖꯦꯂꯤꯅꯥ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯑꯦꯟꯖꯦꯂꯤꯅꯥ ꯑꯗꯒꯤ ꯈꯨꯃꯟꯅ ꯀꯣꯜ ꯑꯦꯇꯦꯟ ꯇꯧꯔꯔꯣꯏꯀꯣ ꯑꯁꯦꯡꯕꯀꯣ ꯍꯥꯏ ꯑꯗꯒꯤ ꯑꯦꯟꯖꯦꯂꯤꯅꯥ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯈꯨꯃꯟꯅ ꯍꯥꯏꯕꯗ ꯑꯩꯁꯦ ꯁꯦꯡꯉꯦꯀꯣ ꯀꯣꯜ ꯑꯦꯇꯦꯟ ꯇꯧꯔꯣꯀꯣ ꯑꯩꯒꯤ ꯋꯥꯁ ꯇꯥꯏꯝ ꯅꯪ ꯄꯨꯔ ꯆꯠꯂꯒꯦꯔꯣ ꯉꯥꯏꯈꯣꯕ ꯉꯥꯛꯇꯪꯗꯤ ꯂꯩꯈꯤꯁꯅꯨ ꯀꯩꯅꯣꯅꯦ ꯍꯦꯛꯇ ꯎꯕꯒ ꯀꯩꯅꯣ ꯇꯧꯋꯦꯃꯤ ꯑꯗꯩꯗꯤ ꯄꯨꯄꯨ ꯅꯪꯁꯨ ꯉꯥꯏꯈꯣꯕ ꯁꯥꯔꯅꯗꯤ ꯅꯥꯏꯕꯦꯝꯆꯥ ꯁꯥꯎꯅꯨꯀꯣ ꯁꯥꯎꯗꯦꯗ ꯅꯟꯗꯤ ꯁꯥꯎꯗꯦ ꯀꯩꯁꯨꯝ ꯁꯥꯎꯗꯦ ꯑꯩꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯤꯁꯤꯅꯤ ꯁꯥꯎꯗꯦ ꯑꯗꯩ ꯏꯕꯦꯝꯆꯥꯅ ꯍꯥꯏꯕ ꯑꯅꯨ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗ ꯍꯦꯂꯣꯏ ꯀꯩꯕꯨ ꯅꯤꯡꯊꯥꯡꯗꯅ ꯀꯌꯥ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯔ ꯂꯥꯏꯅꯤꯡꯊꯧ ꯍꯥꯏꯕ ꯃꯥꯜꯂꯤ ꯃꯥꯏꯁꯦ ꯀꯩꯁꯨꯕ ꯍꯤꯌꯥꯡꯊꯧ ꯍꯥꯏꯕ ꯍꯤꯌꯥꯡꯊꯧ ꯍꯥꯏꯕ ꯑꯗꯨꯒ ꯅꯣꯛꯈ꯭ꯔꯦ ꯏꯕꯦꯝꯆꯥ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯑꯗꯒꯤ ꯇꯦꯜꯍꯩꯕꯅ ꯍꯥꯏꯕ ꯅꯌꯟꯗ ꯔꯤꯇꯟ ꯇꯧꯈ꯭ꯔꯕꯅꯦ ꯑꯩꯒꯤ ꯁꯞ हलऊ वायु नयन आप है क्या नयन आपको तेलही बने ज्वाइन किया है आप रिटर्न कीजिएगा प्लीज़ अदो नंग कनो थममो कमेंट थम्बिरमो मा हंजरकनी हनबनी नयन फबनी अदगी एंजेलिना के साथ है क्या एंजेलिना की साथदी लेब्रा ꯑꯗꯒꯤ ꯀꯩꯅꯣꯅ ꯁꯔꯃꯅ ꯍꯥꯏꯕ ꯇꯧꯔꯦ ꯏꯆꯦ ꯍꯥꯏ ꯑꯗꯩ ꯑꯅꯨꯅ ꯍꯥꯏꯕ ꯁꯔꯃ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯀꯁꯥꯔꯅꯗꯤꯅ ꯃꯌꯥꯝ ꯑꯩ ꯀꯄꯥ ꯆꯠꯂꯦꯀꯣ ꯍꯥꯏ ꯀꯄꯥ ꯆꯠꯂꯦ ꯍꯥꯏ ꯀꯞꯄꯒ ꯆꯠꯂꯦ ꯍꯥꯏ ꯀꯞꯀꯅꯨꯗ ꯅꯣꯛꯅ ꯆꯠꯂꯨ ꯉꯥ ꯆꯥꯔꯨꯗꯣꯏꯁꯤꯕꯨ ꯁꯔꯃꯅ ꯗꯨꯀꯥꯟꯗꯔꯣ ꯏꯆꯦ ꯍꯥꯏ ꯅꯠꯇꯦ ꯑꯩ ꯗꯨꯀꯥꯟꯗ ꯅꯠꯇꯦ ꯗꯨꯀꯥꯟ ꯆꯠꯇ꯭ꯔꯤ ꯗꯨꯀꯥꯟꯗ ꯑꯩꯈꯣꯏ ꯃꯄꯥ ꯆꯠꯈ꯭ꯔꯦ ꯗꯨꯀꯥꯟꯗꯅꯦ ꯃꯄꯥ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣꯅꯦꯕ ꯀꯞꯄ ꯆꯠꯈ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯂꯨꯂꯨ ꯂꯥꯛꯑꯦ ꯂꯨꯂꯨ ꯌꯥꯝ ꯀꯨꯏꯔꯦꯅꯦ ꯎꯗꯕ ꯂꯨꯂꯨ ꯋꯦꯜꯀꯝ ꯍꯥꯏꯁꯦ ꯀꯝꯗꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯅꯦ ꯂꯨꯂꯨ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯤ ꯅꯪ ꯍꯥꯏꯌꯨꯅꯦ ꯅꯪ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯪꯕꯨ ꯊꯕꯛ ꯃꯐꯝꯗꯒ ꯆꯠꯂꯕꯣ ꯑꯗꯩꯗꯤ ꯀꯁꯥꯔ ꯅꯟꯗꯤꯅ ꯍꯥꯏꯕ ꯃꯌꯥꯝ ꯁꯥꯎꯅꯨꯀꯣ ꯀꯅꯥꯝ ꯁꯥꯎꯗꯦ ꯅꯟꯗꯤ ꯀꯅꯥꯝꯇ ꯁꯥꯎꯗꯦ ꯋꯥꯔꯧꯕ ꯍꯩꯇꯦ ꯋꯥꯔꯧꯕꯁꯨ ꯍꯩꯖꯗꯦ ꯁꯥꯎꯕꯁꯨ ꯍꯩꯖꯗꯦ ꯅꯟꯗꯤ ꯆꯠꯂꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯉꯥ ꯐꯥꯔꯨꯔꯣ ꯑꯗꯒꯤ ꯑꯦꯟꯖꯦꯂꯤꯅꯥꯅ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯊꯔꯥꯅꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯕꯦꯝꯆꯥꯅ ꯍꯥꯏꯕ ꯑꯅꯨ ꯀꯔꯤ ꯃꯊꯦꯜ ꯇꯧꯗꯣꯔꯤꯒꯦ ꯍꯥꯏ ꯑꯗꯩꯗꯤ ꯑꯅꯨ ꯄꯥꯟ ꯏꯔꯣꯟꯕ ꯊꯣꯡꯉꯅꯦ ꯑꯗꯩ ꯂꯨꯂꯨꯅ ꯆꯠꯂꯦꯅꯦ ꯏꯆꯦ ꯑꯣ ꯅꯪꯁꯦ ꯀꯗꯥꯏꯗꯅꯣ ꯁꯤꯂꯣꯡꯗ꯭ꯔꯣ ꯀꯥꯏꯗꯅꯣ ꯂꯥꯛꯏꯗꯣ ꯀ꯭ꯔꯤꯁꯇꯤ ꯍꯥꯏꯕꯁꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯀ꯭ꯔꯤꯁꯇꯤ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯍꯥꯏꯌꯨ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯗꯩ ꯂꯨꯂꯨꯅ ꯍꯥꯏꯕ ꯑꯗꯨꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯧꯔꯦ ꯑꯣ ꯍꯧꯔꯣ ꯂꯨꯂꯨ ꯍꯧꯔꯣ ꯑꯗꯒꯤ ꯀꯩꯅꯣꯅ ꯁꯔꯃꯅ ꯍꯥꯏꯕ ꯑꯥꯔꯖꯦ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯕꯣ ꯍꯥꯏ ꯂꯨꯂꯨꯅ ꯗ ꯑꯥꯔꯖꯦ ꯃꯣꯔꯅꯤꯡ ꯍꯥꯏ ꯇꯦꯜꯍꯩꯕꯅ ꯀ꯭ꯔꯤꯁꯇꯤ ꯑꯩꯒꯤ ꯁꯞ ꯒꯤꯐ ꯄꯤꯔꯛꯎ ꯑꯩꯒꯤꯁꯨ ꯒꯤꯐ ꯄꯤꯔꯛꯎ ꯍꯥꯏ ꯑꯗꯒꯤ ꯂꯨꯂꯨꯅ ꯑꯔꯨꯅꯥꯆꯜꯗꯅꯤ ꯏꯆꯦ ꯑꯣ ꯑꯔꯨꯅꯥꯆꯜꯗ ꯑꯠꯁꯥ ꯑꯔꯨꯅꯥꯆꯜꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯅꯤꯀꯣ ꯑꯗꯒꯤ ꯏꯄꯥꯅ ꯍꯥꯏꯕ ꯇꯧꯔꯦꯅꯦ ꯊꯔꯥꯅꯤ ꯍꯥꯏ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯗꯥ ꯑꯥꯔꯖꯦ ꯍꯥꯏ ꯑꯃꯨꯛꯀ ꯗꯥ ꯑꯥꯔꯖꯦ ꯊꯦꯡꯀ꯭ꯌꯨ ꯑꯣꯟꯗ ꯂꯩꯕꯒꯤ ꯈꯨꯃꯟ ꯑꯗꯩ ꯂꯨꯂꯨꯅ ꯍꯥꯏꯕ ꯃꯌꯥꯝ ꯀꯅꯦꯛ ꯂꯩꯅꯗ꯭ꯔꯗꯤ ꯀꯅꯦꯛ ꯇꯧꯕꯤꯔꯛꯑꯣ ꯇꯦꯜꯍꯩꯕꯒ ꯂꯩꯇ꯭ꯔꯗꯤ ꯈꯔ ꯇꯧꯁꯜꯂꯣ ꯂꯨꯂꯨ ꯑꯩꯅꯦ ꯅꯪꯉꯣꯟꯗ ꯀꯩꯅꯣ ꯄꯤꯔꯛꯀꯦ ꯕ꯭ꯂꯨ ꯄꯤꯔꯛꯀꯦ ꯇꯦꯜꯍꯩꯕꯗ ꯈꯔꯁꯨ ꯇꯧꯁꯟꯕꯤꯔꯣ
ꯑꯗꯒꯤ ꯑꯇꯣꯞꯄ ꯖꯥꯇꯤ ꯈꯔ ꯂꯥꯛꯏꯁꯤꯁꯨ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯣ ꯗꯥꯔꯖꯦ ꯗꯥꯔꯖꯦ ꯍꯥꯏ ꯑꯗꯨꯗꯤ ꯈꯨꯃꯟ ꯊꯦꯡꯀ꯭ꯌꯨ ꯈꯨꯃꯟ ꯑꯣꯟꯗ ꯂꯩꯕꯒꯤ ꯂꯨꯂꯨ ꯑꯁ ꯌꯥꯝꯅ ꯏꯪꯉꯦꯗ ꯏꯪꯒꯅꯤ ꯏꯪꯉꯦ ꯍꯥꯏꯕꯅꯤ ꯑꯔꯨꯅꯥꯆꯜꯁꯦ ꯌꯥꯝ ꯏꯪꯉꯦ ꯍꯥꯏꯌꯦꯕꯀꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯔꯨꯅꯥꯆꯜꯒꯤ ꯃꯤ ꯂꯩꯃꯤꯟꯅꯕꯁꯤꯡꯗꯨꯅ ꯍꯥꯏꯕ ꯑꯔꯨꯅꯥꯆꯜ ꯏꯪꯉꯦꯅ ꯑꯗꯩꯗꯤ ꯗꯥꯔꯖꯦ ꯑꯥꯔꯖꯦꯅ ꯍꯥꯏꯕ ꯂꯨꯂꯨ ꯃꯣꯔꯅꯤꯡ ꯍꯥꯏꯌꯦ ꯗꯥꯔꯖꯦ ꯈꯨꯃꯟ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯏꯕꯦꯝꯆꯥꯅ ꯍꯥꯏꯕ ꯑꯅꯨ ꯄꯥꯟ ꯏꯔꯣꯟꯕꯗꯣ ꯑꯥꯔꯖꯦ ꯌꯥꯝꯅ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ ꯆꯥꯛ ꯀꯧꯔꯣ ꯀꯧꯋꯣ ꯑꯥꯔꯖꯦꯗꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯇꯦꯜꯍꯩꯕ ꯀꯃꯦꯟ ꯀꯛꯄꯤꯒꯅꯨ ꯑꯗꯒꯤ ꯑꯟꯖꯦꯂꯤꯅꯥ ꯕꯤꯁ ꯑꯣꯟ ꯑꯦꯟꯖꯦꯂꯤꯅꯥ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯑꯦꯟꯖꯦꯂꯤꯅꯥ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯗꯥꯔꯖꯦ ꯑꯉꯥꯡ ꯅꯥꯕ ꯐꯔꯕ ꯀꯔꯤ ꯗꯥꯔꯖꯦ ꯑꯉꯥꯡ ꯅꯥꯕ ꯐꯔꯕꯣ ꯏꯄꯥꯒꯤ ꯑꯉꯥꯡ ꯅꯥꯕ꯭ꯔꯥꯅꯦ ꯑꯩꯈꯣꯏꯕꯨ ꯈꯪꯗꯦꯅꯦ ꯑꯗꯩꯗꯤ ꯑꯦꯟꯖꯦꯂꯤꯅꯥ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ नयन है क्या नयन को एक गिफ्ट दे दिया है ꯑꯗꯒꯤ ꯂꯨꯂꯨ ꯐꯔꯦ ꯍꯥꯏ ꯑꯗꯒꯤ 13 ꯂꯥꯏꯛ ꯗꯟ ꯏꯆꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯂꯨꯂꯨ 13 ꯂꯥꯏꯛ ꯇꯧꯕꯤꯔꯛꯄꯒꯤ ꯁꯔꯃꯅ ꯍꯥꯏꯕ ꯏꯆꯦꯗꯤ ꯀꯔꯤ ꯃꯊꯦꯜ ꯇꯧꯗꯣꯔꯤꯒꯦ ꯍꯥꯏ ꯑꯔꯍꯜ ꯊꯣꯡꯒꯅꯤ ꯏꯕꯦꯝꯆꯥ ꯑꯗꯒꯤ ꯏꯄꯥꯅ ꯊꯔꯥꯅꯤ ꯍꯥꯏꯅ ꯀꯞꯈꯔꯦ ꯍꯥꯎ ꯖꯅꯝ ꯆꯔꯥ ꯖꯅꯝꯒꯗꯣ ꯊꯝꯃꯣ ꯃꯤꯁꯤꯟ ꯃꯊꯛꯇ ꯑꯗꯒꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯀꯩꯅꯣꯅ ꯂꯨꯂꯨꯅ ꯍꯥꯏꯕ ꯑꯣ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯌꯥꯎꯍꯜꯂꯛꯑꯣ ꯑꯗꯨꯗꯤ ꯃꯥ ꯌꯥꯎꯗꯕꯁꯦ ꯏꯆꯪ ꯀꯩ ꯍꯥꯏꯕ ꯏꯍꯥꯡ ꯍꯥꯡꯉꯤꯌꯦ ꯏꯄꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯩꯕꯅ ꯂꯣꯏꯔꯦ ꯑꯗꯒꯤ ꯁꯔꯃꯅ ꯍꯥꯏꯕ ꯑꯥꯔꯖꯦ ꯍꯥꯏꯅ ꯅꯣꯛꯈꯔꯦ ꯑꯗꯩꯗꯤ ꯂꯨꯂꯨꯅ ꯍꯥꯏꯕ ꯃꯌꯥꯝ ꯀꯅꯦꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯀꯃꯦꯟ ꯊꯝꯕꯤꯔꯛꯑꯣ ꯔꯤꯇꯔꯟ ꯇꯧꯖꯔꯛꯀꯦ ꯍꯥꯏ ꯑꯦꯟꯖꯦꯂꯤꯅꯥ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯑꯦꯟꯖꯦꯂꯤꯅꯥ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯑꯗꯩ ꯇꯦꯜꯍꯩꯕꯅ ꯍꯥꯏꯕ ꯂꯨꯂꯨꯗꯤ ꯀꯅꯦꯛ ꯇꯧꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯑꯣ ꯂꯨꯂꯨ ꯅꯪꯉꯣꯟꯗ ꯇꯦꯜꯍꯩꯕꯅ ꯀꯅꯦꯛ ꯇꯧꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯂꯨꯂꯨ ꯅꯪꯁꯨ ꯍꯟꯕꯤꯔꯛꯑꯣ अदेगी अंदकना एंजेलिना को देगा एंजेलिना को गिफ्ट है क्या देखेगा एंजेलिना को देगा अदेगी लुलुना है शर्मा इबेमचा से काईगिनो बोंतेरापुर की इस बार एंजेलिना दी को दे रही हूँ गिफ्ट अभी 3 लाइक अदगी कनोना हाइबा लुलुना अनुना बा आई ओन द लेको होय होय अदगी लुलुना थैंक यू तेलैबा थैंक यू है वीडियो सु येंबियू नत्रदी डाउन चाय मथंता है चाबने सु मैम चायदा वीडियो येंबा येंदबा चारे पंचाता अदगी लुलुना हाइबा चे अनु नुंगाइरिबो है चे अनु नुंगाइरिबो लुलु कुछ खुशखबरी भी है क्या लुलु अदगी शर्मन हाइबा अनु थबक लोइद्रिबो अनु थबक लोइद्रना चाक हौरे लक्ष्मी फंगी दोरे हजिक एंजेलिना और एंजेलिना दी आपको मैं एक गिफ्ट दिया है संदीप के नाम से एक गिफ्ट आएगा आपको अदगी अनु के सामना है बतेल है बाहोरे लाइव लागलदी गिफ्ट मंगा पीनी को लाइव लोइरगा लाकद्रा लाइव लोइरगा लाकद्रा है तेल है बदीबो नोंथांनी नोंथांग है नोंथांग कुप्पनी तेल है बदी एंजेलिना दी ऑन थैंक यू तेलहैबना है लुलु अगी लॉन्ग वीडियो अमा फुल वॉच तौरगा कनेक्ट तौबिरमु है तौजरकनी अदगी उपाना है से अनु दिवाली की ऑफर रो है दिवाली ऑफर तो आई अनुगी एलबी होबदई लोइबौ याउनी अइंगोंदा गिफ्ट 10 पियू
ꯑꯗ ꯑꯅꯨꯒ ꯁꯝꯅ ꯍꯥꯏꯕ ꯁꯔꯃ ꯊꯕꯛꯇꯤ ꯂꯣꯏꯔꯦ ꯆꯥꯛꯈꯨꯝꯒꯤ ꯊꯕꯛꯇꯤ ꯂꯣꯏꯗ꯭ꯔꯤ ꯍꯥꯏ ꯁꯟꯇꯅꯨ ꯁꯟꯇꯅꯨ ꯀꯩꯅꯣ ꯃꯦꯆꯤꯟꯗ ꯏꯁꯤꯡ ꯑꯝꯇ ꯍꯥꯞꯄꯝꯃꯨꯆꯣ ꯑꯩ ꯂꯥꯛꯀꯦ ꯆꯥ ꯂꯣꯏꯔꯒ ꯍꯥꯞꯀꯦ ꯑꯗꯒꯤ ꯁꯔꯃ ꯊꯕꯛꯇꯤ ꯑꯗꯒꯤ ꯑꯅꯨꯅ ꯑꯣ ꯑꯥꯔꯖꯦ ꯍꯥꯏꯌꯦ ꯅꯣꯛꯈ꯭ꯔꯦ ꯂꯨꯂꯨꯅ ꯍꯣꯏ ꯍꯣꯏ ꯇꯧꯔꯛꯀꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯀꯣꯃꯦꯟ ꯊꯝꯕꯤꯔꯝꯃꯨ ꯍꯥꯏ ꯊꯝꯕꯅꯤ ꯇꯦꯜꯍꯩꯕꯁꯨ ꯑꯗꯒꯤ ꯇꯦꯜꯍꯩꯕ ꯅꯪꯕꯨ ꯑꯩꯒꯤ ꯚꯤꯗꯤꯑꯣꯒꯗꯣ ꯑꯝꯇ ꯌꯦꯡꯉꯧꯅꯦ ꯅꯪꯒꯤꯗꯤ ꯌꯦꯡꯉꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯀꯧꯁꯜꯂꯦ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯇꯦꯜꯍꯩꯕꯒꯤ ꯀꯃꯦꯟꯕꯨ ꯑꯝꯇ ꯂꯥꯛꯇꯦꯅꯦ ꯑꯅꯨꯅ ꯍꯣꯔꯦꯟ ꯀꯩꯅꯣꯅ ꯇꯦꯜꯍꯩꯕꯅ ꯍꯥꯏꯕ ꯑꯅꯨ ꯍꯣꯔꯦꯟ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯍꯥꯏ ꯑꯗꯒꯤ ꯑꯅꯨꯅ ꯍꯥꯏꯕ ꯇꯦꯜꯍꯩꯕꯗꯤ ꯒꯤꯐ ꯍꯥꯏꯗꯤ ꯆꯣꯀ꯭ꯂꯦꯠ ꯎꯠꯂꯒ ꯀꯧꯕ ꯑꯗꯒꯤ ꯆꯣꯀ꯭ꯂꯦꯠ ꯎꯠꯂꯒ ꯀꯧꯕ ꯍꯥꯏꯗꯣ ꯇꯥꯔꯦꯅꯦ ꯑꯅꯨ ꯑꯗꯒꯤ ꯑꯅꯨꯅ ꯍꯥꯏꯕ ꯂꯨꯂꯨ ꯅꯨꯡꯉꯥꯏरी कुइरे उदबा नंग है एंजेलिना ओके बहन दीदी आपको दे दिया मैंने अदगी कनोना हाइबा नुना हाइबा लाओ लाओ लाक्त्रसु पीनीदा खरा 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 हाइरा खरा खरा लाऊ है अदगी ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯂꯨꯂꯨꯅ ꯏꯆꯦ ꯑꯅꯨ ꯀꯨꯏꯔꯦ ꯋꯥꯏꯇꯤ ꯄꯥꯏꯔꯨꯗꯕ ꯍꯧꯖꯤꯛꯇ ꯄꯥꯏꯔꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯣ ꯅꯪ ꯄꯥꯏꯔꯨꯗꯕꯗꯣ ꯅꯪ ꯀꯩꯅꯣ ꯋꯥꯁ ꯇꯥꯏꯝꯒ ꯂꯣꯏꯅ ꯗꯥꯎꯟ ꯑꯣꯏꯔꯝꯒꯅꯤꯀꯣ ꯋꯥꯁ ꯇꯥꯏꯝꯒ ꯗꯥꯎꯟ ꯑꯣꯏꯕ꯭ꯔꯥ ꯂꯨꯂꯨ ꯑꯗꯩꯗꯤ ꯏꯕꯦꯝꯆꯥꯅ ꯍꯥꯏꯕ ꯀꯣ ꯏꯕꯦꯝꯆꯥꯅ ꯍꯥꯏꯕ ꯀꯩ ꯍꯥꯏꯕ ꯋꯥꯏ ꯇꯤ ꯄꯥꯏꯕ ꯄꯨꯝꯅꯃꯛꯇ ꯑꯅꯨꯅ ꯗꯤꯋꯥꯂꯤꯒꯤ ꯑꯣꯐꯔ ꯌꯦꯟꯒꯅꯤ ꯍꯥꯏ ꯑꯥꯔꯖꯦ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯅꯨꯒ ꯁꯝꯅ ꯑꯦꯟꯖꯦꯂꯤना आबी आ जाओ 12:30 PM लाइव है एंजेलिना दीना अदगी लुलू होय तौरके है अनुना अदे एंजेलिना ने बोला है ओके अनु है एंजेलिना आप आरजे आरजे मैती के साथ एंजेलिना दी आप आरजे मैती के साथ ज्वाइन है क्या अदगी थरा इपाना हायरे थरानी आई ऑफर पामदे हैने कपखरे अयो मा कमेंट नायरे बा कमेंट दियो ला 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 केनो कमेंट बोला तिसना लुलू नंगी लॉन्ग वीडियो अमा फुल वॉच तौरगा कमेंट पिरम्बनी है तेलैबना हाइबा लुलू नंगी वीडियो अमा फुल वॉच तौरगा कमेंट पिरम्बनी है अदैदी आरजे वाईटी पामिने है आरजे वॉच टाइम पामी है नोई पुनमक्तगी अइननी हेने पामी से वॉच टाइम नाइरेबा की करिबो अदैदी अनुना हाइबा थैंक यू एंजेलिना सिस दगी कनोना हाइबा इपाना हाइबा आई पामी है डॉलर पामी है दगी ओ अतासी वेलकम अतासी शर्मा आ गया वेलकम गुड मॉर्निंग सिस्टर हाय गुड मॉर्निंग अतासी सिस्टर अदगी अतासी ने हाइबा कैसे है सिस्टर मैं ठीक हूँ आप बताइएगा अदगी अतासी ने बोला है मैं ठीक हूँ सिस्टर आप कैसे हैं मैं भी ठीक हूँ अदगी अतासी बोला है राधे राधे अदे अंजेलिना ओन अदगी अतासी बोला है सारे फ्रेंड को गुड मॉर्निंग अतासी किसके साथ आप ज्वाइन नहीं हैं ज्वाइन कीजिएगा प्लीज़ एंजेलिना के साथ ज्वाइन है क्या एंजेलिना दी के साथ ज्वाइन नहीं है तो ज्वाइन कीजिए एंजेलिना दी आपको रिटर्न कर देगा अताशी गुड मॉर्निंग कहीं संदीप ना आई की करो लो थोक रहा कहीं की लो थोड़ी ना ना नहीं तो रह जा मखोल ले थाओ बाबा
ꯑꯗꯒꯤ ꯑꯇꯥꯁꯤ ꯑꯅꯨꯅ ꯍꯥꯏꯕ ꯀꯩꯅꯣꯅ ꯑꯣꯔꯣꯃꯤꯇꯥ ꯂꯥꯛꯑꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯆꯦ ꯕꯦꯝꯆꯥ ꯃꯣꯔꯅꯤꯡ ꯃꯣꯔꯅꯤꯡ ꯑꯗꯒꯤ ꯃꯥ ꯃꯦꯝ ꯂꯥꯛꯑꯦ ꯃꯦꯝ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯒꯨꯗ ꯃꯣꯔꯅꯤꯡ मैम बेमचा है मॉर्निंग मॉर्निंग मैम मॉर्निंग है दीदी रुचि राठौर सभी को गुड मॉर्निंग है रुचि राठौर वेलकम वेलकम गुड मॉर्निंग अदेगी मैम चकचाराबो ऑफिस तरह हजी कायदनो ngasi सैटरडे ऑफिस लेब्रो अदगी बेमचाना है बाजे डॉलर सिदी इसे बेमचाना पीनी है बनी पीरनी आइना अदगी एंजेलिना ऑन थैंक यू रुचि लाइक भी कीजिए प्लीज रुचि को भी ज्वाइन कीजिए सभी फ्रेंड अदगी रोमिताना भी से ब्रोदा करी हाई जागे ओ बारोदा करी हिंजांग चादोइनो हाय अद अइनो कनो थोंदोइनी कई हाइगे अरहल थोंगनी अदगी उषा लेमा लाए वेलकम वेलकम उषा लेमा गुड मॉर्निंग इचे बेमचा एंड मया माय मॉर्निंग उषा लेमा टीवी तो लेथौने थोंदो हाइजनबा जादेने ब्लू दे दीजिए ओके टीवी तो आवाज कम दो खरा का तब थो आवाज 9 नते 5 ता थाओ अदगी गुड मॉर्निंग उषा हाय कनोना इबेम चाना है गुड मॉर्निंग उषा है हेलो रुचि बोला है उषा ले मैंने रुचि आपको बोला रुचि आपको ब्लू दे दिया मैंने हाँ अदुगी चाक बोला था उन्नी बाजन ये करो अदगी उपाना कनो कदाई जो खरे उषाना है हेलो रुचि अदगी लुलुना है बेची उषा लेमा नुंगाइरिबो है अदे अतासी है तेलही बाजी को मैंने ज्वाइन कर ली हूँ बोलिए रिटर्न कर देना तेलही बलई ब्रो तेलही बनंगी पमा फंगे तेलही बलई रदी अमुक्तम खुथांगलऊ अदुगा अतासी को रिटर्न तौबिखो अदगी उपाना है थरानी है चश्मा उखरे अदगी कनोना है रोमिताना है 16 लाइदन है थैंक यू उषा लेमना है मॉर्निंग टू गुड डियर बेमचा है अदुगा सामना हेलो रुचि है अजेना है इची उषा जोय जोय है अदगी कनोने एलबी दगी गिफ्ट लौने लौरो आइसे कनो तारसु तानाने लौवा नंग ngasiगी kun kunthra lौवा 35 kun dum kun kunthra di लौनिने एलबी अहु मरी चंगदी अदो मोइना लौरेदा नोमदा 35 खक्ति लौखिने बा दुदैदी हेन तारवा दोइगी लेमहोबदुनदी नोइदसु कानैदना खोइदसु कानैयबा अखोइना लौद्रमिना अमखक अनिखक लौरगा तोथुअदिने अदो केनगिबदा अइगिसु सरुग याउन केनगियबा हानगिसु खखयाम याम लौसल्लो सुशीला दीजीगी अइंगोंदगी कोना माना 1K जोइने उजे कनो जोखरे पूरा 12 सो जोखरमे मागी फना याम जामरे मासु एलबी देगी लौइने अइसु खलिने नमुते एलबी यावरा एलबी दे लौरगे ना करमगा अदगी कनोना हाइबा उसालेमना लुलु नुंगाइरिने नंगदी है अदगी रुचिना हाइबा दीदी ब्लू टू दीजिए ब्लू दे दिया आपको दे दिया है रुचि रुचि अनोना हाइबा से उषा जोली जोइल है तेलही बनाइबा लुलु हाना कनेक्ट लेरमे है तेलही बा आपको ना अतासी ने ज्वाइन किया है अतासी ने ज्वाइन तौई नंगोंदा नंग रिटर्न तौबिखो अतासी दा दगी तेलही बनाइबा ऑन द लेडी है ऑन द लेनो अतासी दा चंगागा ज्वाइन तौबिखो तेलही बदा सु सुमाइना लौ लौना फना यामबने अदे लुलुना हाइबा अइसु नुंगाइरिये इचे उषा वीडियो थांगतपा हौरनी सपोर्ट तौबिरो अरुणाचल गिदी याम फजनी को अरुणाचल गी हपो अदे सेलिब्रिटी ना हाइबा मेम बेमचा दुकान दरो नतीने सेलिब्रिटी मेम आई जुमदनी दुकान चते अयुक्ता
ꯀꯩꯅꯣ ꯃꯦꯝ ꯆꯥꯛ ꯆꯥꯔꯕꯣ ꯑꯗꯒꯤ ꯂꯨꯂꯨꯅ ꯑꯣ ꯚꯤꯗꯤꯑꯣ ꯐꯨꯜ ꯋꯥꯆ तौरमू ऐसु तौरके तेलहिबा है अतासी ने बोला लुलू जी को ज्वाइन कर ली हूँ प्लीज रिटर्न कर दीजिएगा लुलू आपको सुना है ना अतासी ने आपको ज्वाइन कर दिया है उसाना कैसाम है उसाना है बस ज्वाइन ज्वाइन जोई जोई कैसाम है लुलू ना है अतासी शर्मा थैंक यू मैं रिटर्न करूँगी कमेंट छोड़ देना है एंजेलिना on thank you एंजेलिना दी thank you so much अदगी अनुकै सामना on है अदगी एंजेलिना दी बोला on thank you एंजेलिना दी अनुकै साम on thank you उसाना है अनु कया लेगे अनु ऐगी कया लेगे येमुने ऐदी 1K ता ओइना उरेने एबे नंगी वाईटी दा चंगा येमुना वाईटी स्टूडियो दा चंगा येमु कया लेगे नंगी 1K सुमाइना 1K वानंग खजुंगई से फना कुइरमी अदगी एंजेलिना ना on है thank you अदगी अनु कैसामना on है चुमद्रो अनु कैसाम है रेसे नंगी 1K लेबिदो अखोन कमाई उदोइनो नंग वाईटी स्टूडियो चंगा येमुदना अनु कैसाम on thank you अनु अंद लेबगी लेबना है बातासी रिटर्न चेक डन अदगी एंजेलिना on thank you अतासी ने बोला रुचि जी को ज्वाइन कर ली हूँ प्लीज़ रिटर्न कर दीजिएगा रुचि जी आपको भी अतासी ने ज्वाइन कर दिया है आप रिटर्न दे दीजिए ना आप कहाँ हो रुचि 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 आप है क्या नुना on thank you अदगी यूनेबम सेलबती है कोका ngauरे है चटलगे लाइक नमलू खीगे लाइक नमलू खीगे होय होय को चखिनु खरागा सपोर्ट तौबीको सेलबती मैम को ngauबा यादे को ngauरदी फत्ते को ngauहनगनु ngतंग लेबीको अदगी लाइक नंबीरो अदगी कनोना है अतासी ना है एंजेलिना जी को ज्वाइन कर दिया है हाँ एंजेलिना दी आपको ना अतासी ने ज्वाइन कर दिया है आप रिटर्न दे दीजिएगा प्लीज़ अदगी थैंक यू अतासी आपने सबको ज्वाइन करने के लिए थैंक यू अदगी तलहे बना है अतासी रिटर्न करो रिटर्न नते मान हासाइना तौरे नंदा गिफ्ट तौरे नंदा अतासी अदुननी माना रिटर्न तरो हाइदो अदगी आर्जेन है इसे उषा से खुमदे को उषाना है वाईटी ददी अमगा अहुम लइए अदुतनीना अमगा अहुमदो 30 रो ओसे अहुम दंग लइ हाइरो ओ अदुदी अदुतनीना अदुनीना यूट्यूब डीपी गिदुददी 1K अदुमाइना उतोइ मिने कइना अदुमाइ उतोइ मिनंगिदो लोइ उलोइने यूट्यूब ददी कनोददी नंगोंददी दुमाइना उतोइ मेंगोंदसु दुमाइ उलीदुदी एगिदसु अदगी कनोना हाइबा दे 1K हाइना लेइने अदुनीने दगी नंग मनुंगदुदा खंगदुइ मिनंगी सब क्या कारे कादेदो अदगी उसाना हाइबा आरजे जोय तौहौद्रे है उसाना हाइबा 5 to ऐगिनी है 5 like 2 ऐगिनी है नंग लुम लेरमिबा अदने रोमिता देवीना हाइबा इसे एंजेलिना दा आइना गी पीखरबनी मा रिटर्न तौरऊ अमता हाइबियो एंजेलिना दी आपको रोमिता देवी ने भी ज्वाइन कर दिया है आप रिटर्न दे दीजिएगा प्लीज़ हाँ एंजेलिना दी सबको रिटर्न करता है कर देगा कोई बात नहीं आप टेंशन मत लो आ जाएगा रिटर्न एंजेलिना दी आप है तो रोमिता देवी ने आपको ज्वाइन कर दिया है आप रिटर्न दे दीजिएगा प्लीज़ अताशी ने भी ज्वाइन किया है एंजेलिना दी को एंजेलिना दी अभी रिटर्न करने के लिए गया होगा शायद जुमलेन बम जी को ज्वाइन कर ली हूँ प्लीज़ रिटर्न ओके रिटर्न कर देगा जुमलेन बम दी आप अताशी को ज्वाइन रिटर्न बैक कीजिएगा प्लीज़ अदगी अनुना हाइबा रोमी नंगसु लाओ ऐगी लाइफता को गिफ्ट पीने है रोमी लाओ है दिवाली ऑफर की गिफ्ट मंगा पीने है ऐसु ऐ हाना मांगदा फमुदोइमी ऐ हाना फंगनबगी अदगी उसाना है ओ हाय अदगी ललित ना हाय ललित वेलकम ललित हाय बोला है राम ललित थैंक यू ऑन होने के लिए अदगी उसालेमन हाय बा वीडियो मचा अमा एडिट तौरंबनी है ओ होय अदगी कनोना हाय बा ललित ऑन थैंक यू ललित ऑन थैंक यू
ꯑꯗꯒꯤ ꯏꯕꯦꯝꯆꯥꯅ ꯍꯥꯏꯕ ꯑꯩꯗꯤ ꯑꯅꯨꯒꯤ ꯂꯥꯏꯚ ꯂꯥꯛꯑꯣꯏ ꯋꯥꯏꯇꯤ ꯄꯥꯏꯗꯕꯅꯤꯅ ꯒꯤꯐꯁꯨ ꯐꯪꯉꯣꯏ ꯑꯣ ꯉꯁꯤ ꯒꯤꯐ ꯗꯦꯅꯤꯅ ꯅꯪ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯉꯁꯤ ꯒꯤꯐ ꯗꯦꯅꯤꯅ ꯆꯠꯇ꯭ꯔꯁꯨ ꯌꯥꯔꯦ ꯌꯨꯝꯂꯦꯝꯕꯝ ꯃꯦꯝ ꯆꯠꯈ꯭ꯔ ꯃꯥꯅꯦꯀꯣ ꯒꯤꯐ ꯗꯦ ꯒꯤꯐ ꯗꯦ ꯑꯩ ꯌꯧꯔꯦ ꯑꯣꯐ ꯌꯧꯔꯛꯑꯦ ꯑꯗꯒꯤ ꯎꯁꯥ ꯅꯥꯏꯕ ꯑꯅꯨ ꯂꯨꯛ ꯍꯥꯔꯕꯣ ꯍꯥꯏ ꯑꯅꯨ ꯂꯨꯛ ꯍꯥꯗ꯭ꯔꯤ ꯂꯨꯛ ꯍꯧꯔꯤ ꯍꯥꯏꯕ ꯑꯗꯒꯤ ꯁꯨꯇꯥꯁꯨ ꯂꯥꯛꯑꯦ ꯁꯨꯇꯥ ꯋꯦꯜꯀꯝ ꯁꯨꯇꯥ ꯋꯦꯜꯀꯝ ꯇ꯭ꯔꯤꯡ ꯇ꯭ꯔꯤꯡ ꯍꯥꯏꯅ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯑꯦ ꯁꯨꯇꯥꯁꯦ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯁꯨꯇꯥ ꯑꯗꯒꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯀꯩꯅꯣꯅ ꯔꯣꯃꯤꯇꯥꯅ ꯍꯥꯏꯕ ꯑꯟꯖꯂꯤꯗꯤ ꯔꯤꯇꯟ ꯃꯤ ꯇꯧꯔꯛꯀꯅꯤ ꯃꯥ ꯔꯤꯇꯟ ꯇꯧꯕ ꯆꯠꯈꯤꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯤ ꯂꯥꯛꯇ꯭ꯔꯤ ꯃꯥ ꯅꯠꯇ꯭ꯔꯗꯤ ꯑꯣꯟ ꯍꯥꯏꯔꯛꯄꯅꯦꯕ ꯑꯗꯩ ꯎꯁꯥꯅ ꯋꯦꯜꯀꯝ ꯁꯨꯖꯥ ꯍꯥꯏꯔ ꯏꯄꯥꯅ ꯍꯥꯏꯕ ꯏꯆꯦ ꯁꯨꯖꯇꯥ ꯕꯣꯝ ꯍꯥꯏꯔꯦ ꯑꯗꯒꯤ ꯁꯨꯖꯇꯥꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯑꯗꯒꯤ ꯁꯔꯃꯅ ꯍꯥꯏꯕ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯂꯥꯛꯑꯦ ꯍꯥꯏ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯂꯥꯛꯑꯦ ꯍꯥꯏ ꯑꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯂꯞ ꯍꯥꯏꯔꯦ ꯑꯗꯒꯤ ꯎꯁꯥꯅ ꯖꯣꯏ ꯁꯨꯖꯥ ꯍꯥꯏ ꯁꯨꯖꯇꯥꯅ ꯊꯦꯡꯀ꯭ꯌꯨ ꯂꯞ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯁꯨꯖꯇꯥꯅ ꯑꯥꯔꯖꯦ ꯕꯣꯝ ꯍꯥꯏ ꯑꯗꯒꯤ ꯅꯪ ꯕꯣꯝ ꯀꯛꯅꯕ ꯊꯥꯡ ꯄꯤꯔꯧꯅꯦ ꯏꯄꯥꯅ ꯕꯣꯝ ꯂꯪꯉꯛꯑꯗꯤ ꯅꯪꯅ ꯊꯥꯡꯅ ꯀꯛꯊꯠꯀꯗꯕꯅꯤꯅ ꯊꯥꯡ ꯄꯤꯁꯤꯜꯂꯛꯎꯅꯦ ꯑꯗꯩ ꯎꯁꯥꯅ ꯍꯥꯏꯕ ꯏꯕꯦꯝꯆꯥ ꯒꯤꯐꯇꯣ ꯂꯧꯔꯒ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎꯅꯦ ꯑꯇꯥꯁꯤꯅ ꯍꯥꯏꯕ अतासी ने बोला है ललित पाठक जी को ज्वाइन कर ली हूँ प्लीज़ मुझे ज्वाइन कर लीजिएगा है ललित आपको अतासी ने ज्वाइन कर दिया है आप रिटर्न कीजिएगा प्लीज़ अदगी सुजाताना उषा करी हिंजांग थोंदोइनो है अदगी अंजेलिना दी आपको ना अतासी ने ज्वाइन किया है और एक और कौन था ज्वाइन किया है और एक और रोमिता देवी ने भी ज्वाइन किया है आप रिटर्न दे दीजिएगा प्लीज़ अदे अताशी ने बोला सारे फ्रेंड को मैंने ज्वाइन कर ली है आप लोग प्लीज़ सभी मुझे रिटर्न कर दीजिएगा हाँ हाँ कर देगा आप कमेंट छोड़ के आया ना कमेंट छोड़ के आया तो ज़रूर मिलेगा आपको रिटर्न अदगी सुजाताना इबेमचा करी हिंजांग थोंदोइनो है अंजलिना ओन थैंक यू रोमिताना बोला मैयाम आई 600 अमता यौहनबिरो है कया सूरगेने नंगी हजिक कयादा लेगे 81 जौजरानी अदगी कदाई जौरे एंजेलिना बोला उषा बहन आप सबको मैंने ज्वाइन कर लिया है ओके थैंक यू एंजेलिना सीस अदगी शर्मा हाइबा उषा वाईटी पाइबा मीदता पीनी हाये अदुगिनी गिफ्ट हाय अदगी रोमिताना एंजेलिना दी रिटर्न मी अदगी उषाना हाइबा खंद्रेने सुजा हिंजांग सिसु अवाबा मनी करी थोंदोइनो खनबदा अदु चुमिने अदगी एंजेलिना ओके बोला है सुजाताना है इचे उषा है अदगी शर्मा है सुजा सगोल हवाई थोंगनी नंगदी है अदगी कनोना है एंजेलिना है मैं सुजाता को ज्वाइन करने जा रही हूँ है हाँ ठीक है ओके थैंक यू सुजाता आपको एंजेलिना आ रहा है आपकी घर आप चाय पानी पिला दीजिएगा अदगी उषा लेमना है अदु पीरदी इबेमचा सुती लौरो है अदु पीरदी इबेमचा सुती लौरो है
ꯑꯗꯩꯗꯤ ꯁꯨꯖꯇꯥꯅ ꯁꯒꯣꯜ ꯍꯋꯥꯏ ꯍꯥꯎꯅꯤ ꯑꯩꯗꯤ ꯉꯥ ꯊꯣꯡꯒꯅꯤ ꯍꯥꯏ कना कना कई कई इंजन थोंदो नो है रहो दोपहर के सब्जी क्या क्या बनाएगा सभी लोग बता दीजिएगा मैं तो दाल बनाऊंगी मैं तो दाल अरहर दाल बना लूँगी और एक और सब्जी बनाएगा बस अदगी कनोना हाइबा सुजाताना उकी एंजेलिना है अनु कैसामना हाइबा रोमी रोमी ऐगी चैनल की तरफ तैसु पीनी पीनी नो चिंता है ꯏꯄꯥꯅ ꯑꯣꯟ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯏꯄꯥ ꯑꯣꯟꯗ ꯂꯩꯕꯤꯕꯒꯤ ꯌꯥꯝ ꯍꯔꯥꯎꯏ ꯑꯗꯩ ꯁꯨꯖꯥꯇꯥꯅ ꯍꯥꯏꯕ ꯑꯅꯨ ꯍꯥꯏ ꯑꯅꯨ ꯍꯥꯏꯅ ꯃꯆꯤꯟꯒ ꯄꯩꯁꯜꯂꯛꯇꯅ ꯀꯩꯅꯣꯝ ꯇꯧꯈꯔꯦ ꯑꯗꯩ ꯑꯅꯨꯅ ꯑꯣ ꯎꯇꯥ ꯍꯥꯏ ꯑꯗꯣ ꯑꯅꯨꯅ ꯍꯥꯏꯕ ꯃꯤ ꯇꯣ ꯇꯨꯔꯣ ꯔꯨꯠ ꯍꯥꯏꯕ ꯇꯣ ꯔꯨꯠ ꯍꯥꯏꯕ ꯀꯩꯅꯣꯅꯦ ꯁꯦꯡꯉꯜꯅꯤꯀꯣ ꯇꯨꯃꯤꯟꯅ ꯂꯩ ꯉꯝꯗꯕꯅꯤ ꯀꯩꯗꯧꯗꯣꯔꯤ ꯖꯦꯅꯝ ꯃꯅꯝꯁꯦ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦꯗ ꯆꯥꯅꯤꯡꯉꯦꯗ ꯁꯒꯣꯜ ꯍꯋꯥꯏ ꯊꯣꯡ ꯆꯥꯅꯤꯡꯉꯤꯅꯦ ꯖꯦꯅꯝ ꯃꯅꯝ ꯇꯥꯕꯗ ꯑꯗꯒꯤ ꯃꯦꯇꯣ ꯇꯨꯔꯣ ꯔꯨꯠ ꯆꯥꯏ ꯑꯗꯒꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯑꯗꯒꯤ ꯁꯨꯖꯇꯥꯅ ꯍꯥꯏꯕ ꯄꯨꯁꯄꯥ ꯂꯣꯏꯁꯤꯜꯂꯒꯦ ꯂꯣꯏꯁꯤꯟꯈ꯭ꯔꯣ ꯂꯣꯏꯁꯤꯟꯅꯈꯤ ꯅꯨꯡꯉꯥꯏꯈꯣꯍꯦ ꯑꯦꯜꯕꯤ ꯂꯣꯏꯔꯒ ꯂꯣꯏꯁꯤꯟꯅꯁꯤꯀꯣ ꯃꯥꯏ ꯑꯦꯜꯕꯤꯗ ꯂꯣꯏꯁꯤꯟꯁꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯣꯏꯁꯤꯜꯂꯔꯣꯏꯁꯤ ꯃꯥꯏ ꯑꯦꯜꯕꯤꯗ ꯂꯣꯏꯁꯤꯜꯂꯁꯤ ꯁꯨꯖꯇꯥ ꯑꯗꯨ ꯀꯩꯁꯥꯝꯅ ꯍꯥꯏꯕ ꯅꯪ ꯃꯄꯥꯟꯗꯩ ꯂꯣꯜꯂꯣ ꯃꯄꯥꯟꯗꯩ ꯂꯣꯜꯂꯣ ꯂꯣꯟ ꯃꯄꯥꯟꯗꯩ ꯂꯣꯟꯐꯝ ꯂꯩꯇ꯭ꯔꯥ ꯃꯄꯥꯟꯗꯩ ꯂꯣꯜꯂꯣ ꯑꯗꯒꯤ ꯁꯨꯖꯥꯇꯥ ꯀꯩꯅꯣꯅ ꯑꯅꯨꯅ ꯍꯥꯏꯔꯦ ꯁꯨꯖꯥꯇꯥ ꯍꯥꯏꯅ ꯃꯆꯤꯟꯒ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯄꯩꯗꯅ ꯈꯣꯠꯇꯅ ꯁꯥꯎꯈ꯭ꯔꯦ ꯎꯇꯥ ꯍꯥꯏ ꯑꯗꯒꯤ ꯁꯅꯤꯅ ꯁꯤꯖꯅꯤ ꯅꯪ ꯍꯥꯏ ꯁꯨꯅꯤꯅ ꯍꯥꯏꯔꯣ ꯁꯅꯤꯅ ꯁꯤꯖꯅꯤ ꯅꯪ ꯍꯥꯏꯔꯦ ꯑꯗꯒꯤ ꯏꯕꯦꯝꯆꯥꯅ ꯍꯥꯏꯕ ꯑꯅꯨꯁꯦ ꯒꯤꯞ ꯍꯥꯏꯔꯒ ꯃꯥꯡꯈꯤꯗꯣꯏ ꯖꯥꯠꯂꯣ ꯍꯥꯏ ꯇꯦꯜꯍꯩꯕ ꯃꯥꯡꯈ꯭ꯔꯕ ꯍꯧꯖꯤꯛ ꯇꯦꯜꯍꯩꯕ ꯒꯣꯌꯤꯡ ꯇꯧꯈ꯭ꯔꯦ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯣꯛꯂꯛꯑꯅꯤ ꯑꯩ ꯂꯩꯌꯦ ꯀꯥꯏꯅꯗ ꯑꯅꯧꯕ ꯂꯥꯛꯑꯗꯤ ꯒꯤꯐ ꯅꯝꯁꯤꯜꯂꯝꯃꯣ ꯍꯥꯏꯔꯛꯇꯅ ꯇꯦꯜꯍꯩꯕꯁꯤ ꯅꯣꯛꯅꯤꯡꯉꯤ ꯌꯥꯝꯅ ꯑꯩꯗꯤ ꯑꯗꯒꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯁꯨꯖꯥꯇꯥꯅ ꯁꯅꯤꯒ ꯂꯣꯏꯅ ꯕꯣꯝ ꯆꯥꯈ꯭ꯔꯦ ꯕꯣꯝ ꯄꯤꯖꯈ꯭ꯔꯦ ꯐꯔꯝꯃꯦ ꯑꯗꯨꯅ ꯑꯗꯒꯤ ꯁꯂꯦꯃꯅ ꯑꯣꯟ ꯊꯦꯡꯛ ꯌꯨ ꯑꯅꯨꯒꯩꯁꯥꯝꯅ ꯑꯣ ꯎꯇꯥ ꯍꯥ ꯍꯥ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯈꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯂꯥꯏꯛ ꯀꯌꯥ ꯁꯨꯔꯒꯦ ꯀꯃꯦꯟ ꯊꯥꯗꯔꯛꯎ ꯀꯃꯦꯟ ꯂꯪꯁꯤꯜꯂꯛꯎ ꯃꯌꯥꯝ ꯀꯃꯦꯟ ꯂꯪꯁꯤꯟꯕ ꯂꯦꯞꯄꯤꯅꯨ ꯀꯃꯦꯟ ꯂꯪꯁꯤꯜꯂꯛꯎ ꯑꯗ ꯏꯃꯣꯏꯅꯨꯒ ꯏꯕꯣꯏꯍꯜꯒ ꯚꯤꯗꯤꯑꯣꯅ ꯏꯅꯨꯡ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝꯁꯦ ꯌꯦꯡꯕꯗ ꯏꯃꯣꯏꯅꯨꯒ ꯏꯕꯣꯍꯜꯒꯤ ꯚꯤꯗꯤꯑꯣꯗꯤꯕꯣ ꯃꯩꯅꯤ ꯃꯩ ꯑꯗꯒꯤ ꯎꯁꯥ ꯂꯩꯃꯅ ꯍꯥꯏꯕ ꯇꯦꯜꯍꯩꯕꯗꯤ ꯇꯟꯗꯟꯅꯤ ꯄꯤꯠ ꯄꯥꯠ ꯇꯧꯕꯅꯤ ꯑꯗꯨꯅꯤ ꯑꯗꯒꯤ ꯁꯨꯖꯥꯇꯥꯅ ꯍꯥꯏꯕ ꯎꯅꯨ ꯅꯪ ꯏꯃꯣꯖꯤ ꯅꯣꯛꯄꯒꯤꯁꯦ ꯁꯤꯇ ꯍꯥꯞꯄꯨ ꯅꯪꯉꯣꯟꯗ ꯄꯛꯆꯩꯌꯦ ꯑꯗ ꯏꯄꯥꯔꯤꯁꯦꯅ ꯅꯣꯛꯄꯁꯨ ꯄꯛꯆꯕꯅꯦ ꯑꯁꯤꯁꯦ ꯑꯁꯤꯒꯤ ꯈꯨꯅꯣꯛꯁꯦ ꯑꯗꯒꯤ ꯏꯁꯃꯣꯜꯒ ꯑꯩꯒꯅ ꯐꯥꯛꯇꯣꯛꯑꯒ ꯃꯌꯥ ꯂꯥꯎꯅ ꯐꯥꯛꯇꯣꯛꯑ ꯅꯣꯛꯄꯁꯤꯅ ꯄꯛꯆꯕꯅꯤ ꯏꯄꯥꯁꯤꯒꯤꯁꯨ ꯁꯤꯒꯤ ꯈꯨꯅꯣꯛꯁꯦ ꯌꯥꯝ ꯄꯛꯆꯕꯅꯤ ꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯈꯨꯅꯣꯛ ꯍꯥꯏꯗꯣ ꯁꯤꯅꯤꯁꯦ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯈꯨꯅꯣꯛꯅꯤꯁꯦ ꯑꯗꯒꯤ ꯏꯄꯥꯅ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯇꯤꯛ ꯀꯩꯅ ꯈꯨꯒꯥꯄꯤ ꯀꯥꯞꯄꯒ ꯂꯩꯒ ꯐꯔ ꯄꯥꯏꯊꯣꯔꯛꯑꯦ ꯏꯄꯥꯅ ꯄꯤꯔꯛꯄ ꯏꯃꯣꯖꯤꯁꯦ ꯑꯣꯏꯀꯤꯔꯣ ꯍꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯁꯨꯖꯥꯇꯥ ꯀꯩꯅꯣ एंजेलिना दी ने बोला है सुजाता आपको फुल वॉश के साथ ज्वाइन किया है एंजेलिना दी की वीडियो भी अच्छा लगता है सभी लोग एंजेलिना दी की वीडियो भी देखिएगा फुल वॉश करके ꯑꯗꯒꯤ ꯎꯁꯥ ꯑꯅꯨꯅ ꯍꯥꯏꯕ ꯁꯔꯃꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯁꯨꯖꯥꯇꯥꯅ ꯍꯥꯏꯕ ꯑꯅꯨ ꯅꯪ ꯅꯣꯛꯄꯁꯦ ꯆꯀꯠ ꯂꯥꯎꯏ ꯑꯗꯨꯅꯤ ꯑꯩꯅ ꯅꯪ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄ ꯈꯨꯅꯣꯛ ꯆꯀꯠ ꯂꯥꯎꯕ ꯈꯨꯅꯣꯛꯅꯦꯕ ꯏꯄꯥꯁꯤꯁꯨ ꯅꯣꯛꯄꯗꯅꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯔꯝꯒꯅꯤ ꯌꯥꯝꯅꯅꯦ ꯑꯩꯈꯣꯏꯒꯤ ꯋꯥ ꯂꯥꯎꯅ ꯅꯣꯛꯄꯗꯣ ꯇꯧꯔꯝꯃꯣꯏꯗꯕ ꯃꯥꯜꯂꯤ ꯃꯥꯁꯨ ꯅꯣꯛꯄꯨꯗꯤ ꯅꯣꯛꯄꯅꯦ ꯑꯩꯈꯣꯏꯅ ꯅꯣꯛꯄꯁꯤꯗꯤꯕꯣ ꯗꯨꯅꯤꯌꯥꯒ ꯁꯥꯠꯄꯖꯥꯠꯅꯤ
ꯑꯗꯒꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯎꯁꯥꯁꯨ ꯈꯨꯀꯥꯞꯄꯤ ꯀꯥꯞꯄꯛꯑꯦ ꯁꯨꯃꯥꯏꯅ ꯈꯨꯀꯥꯞꯄꯤ ꯀꯥꯞꯄꯒ ꯑꯩꯈꯣꯏꯒꯤ ꯂꯩꯒꯁꯦ ꯐꯔ ꯐꯔ ꯄꯥꯏꯊꯣꯛꯍꯜꯂꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯁꯨꯃꯥꯏꯅ ꯇꯧꯕꯤꯔꯛꯄꯁꯦ ꯃꯌꯥꯝ सुजाता थैंक यू एंजेलिना अभी रिटर्न चाहिए क्या अताशी ने बोला सिस्टर मैं नाश्ता नाश्ता करने जा रही हूँ बाय ओके ओके थैंक यू अताशी थैंक यू थैंक यू थैंक यू सो मच अताशी मुझे सपोर्ट करने के लिए थैंक यू अदगी अनु के सामना उता है ना हमको जगह जगह लाओ नोक से नोकले अदे एंजेलिना दी ने बोला है अनु बाद में रिटर्न अनु नहीं वो सुजाता है सुजाता सुजाता को ज्वाइन किया है क्या अनु को ये किया है सुजाता को किया है ना अनु बाद में रिटर्न करूँगी जल्दी करने से गिर जाता है अदगी हाँ हाँ वो भी सही बात है पर फुल वॉश करने से ना नहीं गिरता है बोला लॉन्ग वीडियो फुल वॉश करके ज्वाइन करने से नहीं गिरता है बोला अदगी तेलहई बला ए उसालेमा हायना कोल्ड ड्रिंक पिसलए कोंगोन का जोर 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 तांगेगी अदगी एंजेलिना ना हाइबा अनु में मुझे किया था अनु 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 ने मुझे ओ अनु ने किया था अच्छा 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 अदुदी सुजाता बिना 24 आवर्स के बाद अंजेलिना दी को रिटर्न कीजिएगा और अंजेलिना दी भी अनु को 24 के बाद कर देगा अनु ने बोला ओके एंजेलिना कोई बात नहीं हाँ हाँ रिटर्न तो मिलना चाहिए बस देखिए ताशी बोला शर्मा ब्लॉक ताशी ने बोला है मैं परवल आलू की सब्जी एंड दाल एंड चावल बनाऊंगी बाय सिस्टर ओके बहुत टेस्टी सब्जी है परवल मुझे पसंद है बहुत पसंद है परवल सोयाबीन के साथ भी अच्छा लगता है परवल बनाने में और एक तो सूखा फ्राई जो फ्राई करता है ना वो भी अच्छा लगता है परवल तो अदगी उसाना तेलहैबा नंग ताहौद्रबने हाइग्रे तेलहैबा ताहौद्रे अदगी अनुना हाइबा अतासी मुझे थोड़ा दीजिए ना परवल की सब्जी अदगी सुजाता ना हाइबा अंजलि जी मैं आपको कल रिटर्न करूँगी याद से ओके ओके कर देना कल कर देना बस रिटर्न चाहिए बस ꯀꯥꯏ ꯆꯦꯟꯈ꯭ꯔꯦ ꯃꯤ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯎꯄꯥꯗꯣ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯉꯥꯡꯉꯤꯁꯦ ꯇꯥꯗꯦ ꯃꯥꯛ ꯆꯠꯈ꯭ꯔꯦ ꯎꯁꯥꯅ ꯃꯈꯨꯠ ꯑꯅꯤ ꯇꯧꯔꯛꯑꯦ ꯌꯣ ꯇꯧꯔꯛꯑꯦ ꯁꯨꯃꯥꯏꯅ कभी कभी मेरे दिल में ख्याल आता है वाइटी वास्ट टाइम का कभी कभी मेरे दिल में ख्याल आता है सुजातानब ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯔꯣꯏ ꯏꯆꯦ ꯕꯦꯝꯆꯥ ꯑꯉꯥꯡ ꯂꯧꯔꯨꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯎꯁꯥ सुजाता ꯅꯩ ꯕꯦꯝꯆꯥꯅ ꯍꯥꯏꯕ ꯁꯨꯖꯥ ꯑꯅꯨꯅ ꯅꯣꯛꯄ ꯇꯥꯕꯗ ꯃꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯈꯩꯔꯣꯏ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯑꯗꯒꯤ ꯑꯅꯨꯅ ꯍꯥꯏꯕ ꯑꯣꯡꯀꯤꯅꯤ ꯀꯩ ꯍꯥꯏꯕ ꯑꯣꯀꯅꯤ ꯃꯥꯄꯜ ꯑꯃꯨꯛꯇꯪ ꯊꯣꯛꯂꯨꯒꯦ ꯑꯣꯀꯅꯤ ꯃꯥꯄꯜ ꯑꯃꯨꯛꯇꯪ ꯊꯣꯛꯀꯅꯤ ꯃꯄꯥꯜ ꯑꯃꯨꯛꯇꯪ ꯊꯣꯛꯂꯨꯒꯦ ꯌꯨꯡ ꯍꯟꯅꯤꯡꯉꯦ ꯑꯣꯏꯃ ꯁꯤꯔꯦ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯌꯥꯝ ꯌꯥꯡꯅ ꯊꯣꯛꯎ ꯅꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯑꯗꯒꯤ ꯎꯁꯥꯅ ꯑꯩꯗꯤ ꯃꯔꯤꯗꯒꯤ ꯑꯣꯏꯅ ꯇꯧꯔꯅꯤ ꯉꯁꯤ ꯑꯣ ꯌꯥꯏ ꯌꯥꯏ ꯑꯩꯁꯨ ꯗꯨꯀꯥꯟꯗꯒꯤ ꯌꯥꯎꯔꯛꯀꯦ ꯑꯗꯨꯁꯨ ꯌꯥꯏ ꯏꯆꯦ ꯏꯁꯩ ꯑꯣꯏꯅ ꯁꯛꯂꯣ ꯍꯥꯏ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯀꯩ ꯏꯁꯩ ꯁꯛꯁꯤꯒꯦ ꯑꯉꯥꯡꯕ ꯈꯨꯔꯥꯎ ꯃꯄꯥꯟ ꯁꯛꯂꯛꯎꯔꯥ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯒꯤ सुजाताना असेंबरो इबेमचा सिरेहे ꯑꯗꯒꯤ ꯑꯅꯨ ꯅꯪ ꯆꯠꯂꯣꯅꯍꯦ ꯅꯪꯕꯨ ꯑꯗꯩꯗꯤ ꯑꯣꯖꯥꯅꯤ ꯍꯥꯏꯕꯅꯤꯀꯣ ꯍꯥꯏꯕ ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯑꯣꯖꯥ ꯑꯣꯖꯥ ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯑꯣꯖꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯕ ꯑꯣꯖꯥꯅꯤ
ꯑꯣꯖꯥꯅꯤ ꯍꯥꯏꯕ ꯑꯣ ꯑꯣ ꯆꯠꯂꯣ 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 ꯅꯪ ꯀꯩꯗꯧ ꯂꯩꯔꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯅꯪ ꯑꯗꯨ ꯁꯦꯡꯗꯣꯛꯇꯅ ꯂꯩꯔꯤꯔꯣ ꯎꯁꯥꯅ ꯍꯥꯏꯕ 12:30ꯗ ꯁꯨꯇꯤꯅꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯂꯥꯛꯑꯦ ꯑꯣ ꯑꯣ ꯍꯣꯏ ꯍꯣꯏ ꯄꯨꯡ ꯀꯌꯥꯕꯨ ꯇꯥꯔꯒꯦꯅꯦ ꯍꯧꯖꯤꯛ ꯇꯣꯛꯑꯁꯤꯔꯦ ꯇꯥꯏ ꯑꯣ 12 ꯌꯧꯗꯣꯔꯦ ꯈꯤꯇꯪ ꯉꯥꯏꯔꯦ ꯄꯨꯡ 12 ꯌꯧꯗꯣꯔꯦ ꯑꯗꯒꯤ ꯍꯥꯏꯕ ꯏꯄꯥꯅ ꯍꯥꯏꯕ ꯑꯣꯏꯃꯥ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯃꯀꯣꯛꯀ ꯄꯥꯏꯈ꯭ꯔꯦ ꯑꯗꯒꯤ ꯎꯁꯥꯅ ꯍꯥꯏꯕ ꯑꯅꯨ ꯕꯣꯇꯜ ꯑꯃ ꯊꯝꯃꯣꯅꯦ ꯅꯅꯥꯛꯇ ꯍꯥꯏꯕ ꯍꯣꯏꯅꯦ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗꯣ ꯇꯥꯏꯝ ꯃꯥꯡꯗ꯭ꯔꯣ ꯑꯗꯒꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯁꯥꯇ꯭ꯔꯅ ꯌꯨꯡ ꯍꯥꯟꯅꯤꯡꯂꯗꯤ ꯑꯣꯖꯥꯗ ꯍꯥꯏꯗ꯭ꯔꯣ ꯀ꯭ꯂꯥꯁꯇꯒꯤ ꯊꯣꯛꯄꯗ ꯍꯥꯏꯅ ꯑꯣꯖꯥ ꯑꯩ ꯑꯃꯝꯇꯪ ꯊꯣꯛꯆꯔꯨꯒꯦ ꯀꯥꯏꯅ ꯃꯈꯨꯠꯀꯗꯣ ꯇꯧꯔꯒ ꯊꯣꯛꯆꯔꯨꯁꯨ ꯑꯣꯖꯥꯅꯤ ꯑꯗꯨꯒꯨꯝꯕꯗꯗꯤ ꯑꯩ ꯑꯊꯤꯡꯕ ꯇꯧꯕꯤꯔꯣꯏ ꯑꯗꯨ ꯊꯤꯡꯉꯗꯤ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤ ꯑꯗꯩꯗꯤ ꯏꯕꯦꯝꯆꯥꯅ ꯍꯥꯏꯕ ꯑꯅꯨ ꯂꯥꯏꯚ ꯌꯥꯎꯔꯗꯤ ꯗꯥꯏꯄꯔ ꯁꯦꯜꯂꯒ ꯌꯥꯎꯀꯣ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯁꯦ ꯎꯗ꯭ꯔꯣ ꯑꯩ ꯐꯪꯕꯅꯤ ꯑꯆꯧꯕ ꯃꯤꯒꯤꯁꯨ ꯑꯅꯨꯕꯤ ꯑꯗꯨ ꯑꯃ ꯂꯧꯁꯤꯜꯂ ꯊꯝꯃꯣ ꯀꯩꯅꯣꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯖꯣꯏꯟ ꯇꯧꯅꯕꯒꯤꯅꯤ ꯍꯥꯏꯌꯨꯀꯣ ꯑꯗꯩ ꯑꯅꯨꯅ ꯍꯥꯏꯕ ꯆꯦ ꯎꯁꯥ ꯍꯥꯏꯅ ꯃꯥꯏ ꯆꯒꯠ ꯆꯒꯠ ꯏꯁꯩ ꯈꯨꯅꯣꯛꯁꯦ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯁꯨꯖꯥꯇꯥꯅ ꯍꯥꯏꯕ ꯑꯅꯨ ꯀꯩꯕ ꯀꯧꯇꯥꯔꯤ ꯀꯧꯇꯥꯔꯤ ꯍꯦ ꯀꯧꯇꯥꯔꯤ ꯍꯦ ꯂꯤꯟ ꯇꯥꯟꯕꯒꯤ ꯑꯣ ꯑꯅꯨ ꯀꯧ ꯇꯥꯔꯤꯍꯦ ꯂꯤꯟ ꯇꯥꯟꯕꯒꯤ ꯍꯥꯏꯅ ꯑꯗꯨꯒ ꯁꯝꯅ ꯍꯥꯏꯕ ꯁꯔꯃꯥ ꯍꯥꯏꯅ ꯑꯃꯨꯛꯀ ꯅꯣꯛꯈꯔꯦ ꯐꯣꯡ ꯐꯣꯡ ꯁꯥꯅꯤꯌꯦ ꯍꯥꯏ ꯑꯗꯒꯤ ꯑꯅꯨꯅ ꯍꯥꯏꯕ ꯎꯇꯥ ꯚꯨꯠꯇ ꯆꯥꯁꯤꯌꯦ ꯆꯥꯏꯁꯤꯌꯦ ꯚꯨꯠꯇ ꯆꯥꯏꯁꯤꯌꯦ ꯑꯗꯨꯗꯤ ꯅꯨꯡꯗꯥꯡꯗ ꯀꯥꯝ ꯂꯥꯛꯀꯅꯤ ꯑꯗꯩꯗꯤ ꯏꯄꯥꯅ ꯍꯥꯏꯕ ꯅꯣꯏ ꯋꯥꯔꯤꯁꯦ ꯑꯩ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯆꯤꯟꯇꯥ ꯇꯧꯈ꯭ꯔꯦꯃ ꯑꯗꯩꯗꯤ ꯒꯔꯃꯦꯁ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯔꯃꯦꯁ ꯂꯥꯏꯛ ꯀꯤꯖꯤꯌꯦꯒ ꯑꯗꯩ ꯌꯨꯝꯅꯦꯝꯕꯝ ꯁꯦꯂꯦꯕꯇꯤ ꯃꯦꯝꯅ ꯍꯥꯏꯕ ꯃꯦꯝ ꯕꯦꯝꯆꯥ 1K ꯌꯧꯕꯒꯤ ꯀꯪꯒ꯭ꯔꯦꯖꯨꯂꯦꯁꯟ ꯒꯥꯔꯤ ꯊꯧꯔꯒꯦ ꯍꯥꯏꯔꯣ ꯒꯥꯔꯤ ꯊꯧꯔꯒꯦ ꯃꯦꯝ ꯊꯕꯛ ꯆꯠꯂꯨꯈꯤꯒꯦ ꯑꯣꯀꯦ ꯑꯣꯀꯦ ꯐꯖꯅ ꯆꯠꯂꯣ ꯃꯦꯝ ꯁꯦꯂꯕꯇꯤ ꯐꯖꯅ ꯆꯠꯂꯣ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯕ ꯑꯦꯁ ꯑꯥꯔ ꯁꯟꯁ ꯗꯥꯏꯔꯦꯛ ꯗꯥꯏꯔꯦꯛꯇꯔ ꯔꯟꯗꯣꯝ XD ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯑꯗꯒꯤ ꯅꯣ ꯑꯇꯦꯟ ꯅꯥꯗꯥ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯀꯅꯥꯅꯣ ꯁꯤꯕꯨ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯑꯦꯟꯁꯥꯔꯁꯦ ꯍꯥꯟꯅ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯈꯤꯒꯦ ꯑꯠꯆꯥ ꯑꯦꯟꯁꯥꯔꯁꯦ सर वेलकम वेलकम लाइक कीजिएगा लाइक कीजिए मेरे एलबी में लाइक कीजिए अदगी ꯀꯩꯅꯣꯅ ꯁꯨꯖꯇꯥꯅ ꯍꯥꯏꯕ ꯉꯔꯥꯡ ꯑꯃꯪ ꯅꯨꯡꯉꯥꯏꯇꯦ ꯚꯨꯠꯀꯤ ꯋꯥꯔꯤ ꯇꯥꯔꯨꯕꯗꯒꯤ ꯍꯥꯏ ꯁꯨꯇꯥ ꯅꯪ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯅꯨ ꯌꯥꯝꯅ ꯍꯥꯏꯗꯤꯅꯦ ꯅꯪ ꯈꯟꯖꯤꯟꯕꯅꯁꯨ ꯍꯦꯟꯅ ꯇꯧꯏꯅꯤ ꯇꯧꯕꯩꯗꯤ ꯈꯟꯕꯅꯦꯕ ꯑꯩꯈꯣꯏꯗ ꯂꯩꯕꯁꯦ ꯑꯩꯗꯤ ꯄ꯭ꯔꯦꯛ ꯂꯥꯎꯕꯐꯧ ꯌꯥꯗꯦ ꯍꯥꯏꯁꯤꯅꯤ ꯏꯁꯥꯒꯁꯦ ꯐꯣꯡ ꯐꯣꯡ ꯁꯥꯒꯠꯂꯛꯏꯕ ꯀꯤꯃꯟꯗꯅ ꯑꯗꯩꯗꯤ ꯈꯣꯡꯁꯤꯅ ꯏꯪꯈ꯭ꯔꯅꯦꯕ ꯑꯗꯒꯤ ꯅꯥꯒꯁꯤꯅ ꯕꯪ 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 ꯁꯥꯒꯠꯂꯛꯑꯅꯦꯕ ꯑꯗꯨ ꯀꯩꯁꯥꯝꯅ ꯍꯥꯏꯕ ꯎꯇꯥ ꯑꯣ ꯍꯥꯏꯌꯦ ꯑꯗꯒꯤ ꯁꯨꯇꯥ ꯅꯪ ꯌꯦꯡꯉꯣ ꯑꯗꯨꯗꯤ ꯙ꯭ꯌꯥꯟ ꯔꯈꯤꯌꯦ ꯑꯄꯅ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯏꯆꯦ ꯔꯣꯕꯤꯇꯥ ꯃꯥꯡꯈ꯭ꯔꯦ ꯁꯤꯜꯆꯔꯗꯒꯤ ꯑꯅꯤꯃꯛ ꯑꯗꯩꯗꯤ ꯎꯁꯥꯅ ꯍꯥꯏꯕ ꯑꯥꯔꯖꯦ ꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯣ ꯀꯤꯠꯆꯦꯟ ꯀꯤꯡ ꯑꯣꯏꯔꯗꯤ ꯋꯥꯔꯤꯁꯦ ꯐꯖꯅ ꯃꯈꯥ ꯇꯥꯔꯛꯀꯅꯤ ꯋꯥꯔꯤ ꯀꯤꯠꯆꯦꯟ ꯀꯤꯡꯗꯤꯕꯣ ꯑꯩꯅ ꯋꯥ ꯉꯥꯡ 10 ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯩꯗꯤ ꯁꯨꯇꯥꯅ ꯄ꯭ꯔꯤꯟꯁ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯏꯆꯦ ꯎꯁꯥꯒ ꯍꯥꯏꯔꯛꯀꯗꯣꯔꯦ ꯑꯩ ꯎꯁꯥꯅ ꯍꯥꯏꯕ ꯈꯨꯃꯟ ꯋꯦꯜꯀꯝ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯔꯣꯕꯤꯇꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏ ꯆꯦ ꯔꯣꯕꯤꯇꯥꯒꯤ ꯆꯤꯟꯇꯥ ꯇꯧꯔꯨꯅꯨ ꯑꯗꯒꯤ ꯁꯨꯖꯥꯇꯥꯅ ꯍꯥꯏꯕ ꯄ꯭ꯔꯤꯟꯁ ꯅꯪ ꯔꯣꯕꯤꯅ ꯍꯥꯠꯈꯤ ꯇꯥꯔꯦ ꯍꯥꯏ ꯔꯣꯕꯤꯗꯣ ꯉꯔꯥꯡꯗꯒꯤ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯆꯪꯉꯛꯇꯦ ꯉꯔꯥꯡꯁꯨ ꯆꯪꯉꯛꯇꯦ ꯉꯁꯤꯁꯨ ꯆꯪꯉꯛꯇꯦ ꯑꯗꯒꯤ ꯃꯪꯒꯣꯜꯅ ꯍꯥꯏꯕ ꯒꯨꯗ ꯃꯣꯔꯅꯤꯡ ꯏꯆꯦ ꯂꯥꯏꯛ ꯗꯟ ꯚꯥꯏ ꯂꯥꯛꯑꯦꯅꯦ ꯚꯥꯏ ꯋꯦꯜꯀꯝ ꯋꯦꯜꯀꯝ ꯂꯥꯏꯚ ꯂꯣꯏꯅ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯏꯁꯩꯗꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯀꯣꯏ ꯕꯥꯠ ꯅꯩ
ꯀꯩꯝ ꯀꯥꯏꯗꯦ ꯃꯪꯒꯣꯜ भाई ꯀꯩꯝ ꯀꯥꯏꯗꯦ ꯑꯗꯨꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯤꯁꯦ ꯌꯥꯝ ꯍꯔꯥꯎꯏ अंजलिना ओन थैंक यू एंजेलिना अनु तुम्हें फुल वॉश के साथ रिटर्न कर दिया है ओके ओके फुल वॉश के साथ करने से अच्छा है देखुमन हाइबा चे सुजाता असेंबनी चे रोबितादो कॉल रिसीव का तौरक्तेने हाय अदगी शर्मा हाइबा मयाम वारी सानरमुको कसरा हापुखिगे होय होय शर्मा ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯆꯠꯂꯨꯀꯣ ꯑꯗꯒꯤ ꯎꯁꯥꯅ ꯍꯥꯏꯕ ꯁꯂꯥꯃꯠ ꯑꯦꯁꯥꯔ ꯁꯂꯥꯃꯠ ꯑꯦꯁꯥꯔ ꯁꯕꯁꯀ꯭ꯔꯥꯏब ꯗꯟ ꯄ꯭ꯂꯤꯖ ꯔꯤꯇꯔꯟ ꯑꯦꯁꯥꯔꯁꯤꯕꯨ ꯂꯩꯔꯤꯕꯅꯦ ꯅꯣꯏꯁꯨ ꯆꯪꯉꯛꯄꯒ ꯄꯤꯔꯨꯈꯤꯅꯨꯅꯦ ꯅꯣꯏꯕꯨ ꯉꯥꯛꯇꯪ ꯃꯥ ꯀꯌꯥꯝ ꯀꯃꯦꯟ ꯇꯧꯔꯛꯀꯦ ꯌꯦꯡꯁꯦꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯤꯌꯨꯅꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯥꯏꯕ ꯏꯆꯦ ꯔꯣꯕꯤꯇꯥꯗꯣ ꯂꯥꯏꯚꯇ ꯂꯥꯛꯎ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯅꯤꯗ ꯃꯁꯥꯅ ꯈꯪꯅ ꯂꯥꯛꯆꯅꯤ ꯁꯨꯖꯇꯥꯅ ꯍꯥꯏꯕ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯄ꯭ꯔꯤꯟꯁ ꯊꯕꯛ ꯆꯤꯜꯂꯝꯒꯅꯤ ꯀꯃꯦꯟ ꯊꯥꯗꯔꯛꯑꯣ ꯏꯆꯦ ꯁꯨꯖꯇꯥꯁꯦ ꯃꯁꯥꯏꯒꯤ ꯖꯣꯏꯟ ꯉꯁꯥꯏ ꯖꯣꯏꯟ ꯃꯥꯜꯂꯤ ꯀꯩ ꯍꯥꯏꯅꯣꯅꯦ ꯆꯦ ꯁꯨꯖꯇꯥꯁꯦ ꯃꯁꯥꯏꯒꯤ ꯖꯣꯡ ꯃꯥꯜꯂꯤ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯑꯗꯒꯤ ꯈꯨꯃꯟ ꯍꯥꯏꯕꯁꯦ ꯁꯨꯖꯇꯥꯁꯦ ꯍꯤꯔꯣꯏꯟ ꯃꯥꯜꯂꯤ ꯍꯥꯏꯔꯤꯕ ꯑꯣ ꯁꯤ ꯁꯨꯖꯇꯥꯅ ꯍꯤꯔꯣꯏꯟ ꯃꯥꯜꯂꯦ ꯍꯥꯏꯅꯦ ꯄ꯭ꯔꯤꯟꯁꯅ ꯊꯥꯒꯠꯂꯛꯑꯗꯤ ꯑꯗꯣ ꯆꯪ ꯌꯧꯅ ꯐꯖꯔꯅꯤ मेरी प्यार की उम्र हो कितने सनम अदगी इसे सुजातासे ꯀꯩꯅꯣꯝ ꯍꯥꯏꯔꯛꯏꯅꯦ ꯃꯥꯏꯁꯦ ꯑꯠꯆꯥ ꯖꯣꯡ ꯍꯤꯔꯣꯏꯟ ꯃꯥꯜꯂꯦ ꯍꯥꯏꯕ ꯂꯣꯏꯔꯦꯍꯦ ꯅꯪꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛꯁꯨ ꯊꯥꯒꯠꯂꯤ ꯑꯃꯨꯛꯁꯨ ꯊꯥꯗꯩ ꯍꯥꯏꯗꯣ ꯏꯆꯦ ꯎꯁꯥꯁꯦ ꯀꯩꯅꯣꯅꯦ ꯇꯔꯇꯜ ꯃꯥꯜꯂꯤꯁꯦ ꯍꯥꯏꯒꯠꯂꯛꯏꯅꯦ ꯎꯁꯥꯅ ꯏꯆꯦ ꯎꯁꯥꯅ ꯇꯔꯇꯜ ꯃꯥꯜꯂꯛꯑꯦ ꯑꯗꯒꯤ ꯁꯨꯖꯥꯇꯥꯅ ꯍꯥꯏꯕ ꯄ꯭ꯔꯤꯟꯁꯅ ꯊꯥꯒꯠꯂꯤꯁꯦ ꯀꯤꯖꯩꯀꯣ ꯑꯃꯨꯛ ꯊꯥꯗꯔꯛꯇꯣꯏꯅꯤ ꯍꯥꯏ ꯊꯥꯗꯔꯛꯑꯦ ꯑꯗꯣ ꯖꯣꯡ ꯃꯀꯣꯛꯀ ꯃꯥꯜꯂꯦ ꯍꯥꯏꯔꯦ ꯑꯗꯩ ꯎꯁꯥꯅ ꯇꯔꯇꯜ ꯃꯥꯜꯂꯦ ꯎꯁꯥ ꯇꯔꯇꯜ ꯀꯗꯥꯏ ꯃꯥꯟꯒꯦꯅꯦ ꯎꯁꯥꯗꯤ ꯀꯩꯅꯣꯅꯤꯅꯦ ꯃꯥꯜꯂꯤꯗꯣ ꯀꯩ ꯍꯥꯏꯒꯦꯅꯦ ꯑꯩꯈꯣꯏꯒꯤ ꯖꯤꯔꯥꯞ ꯖꯦꯕ꯭ꯔꯥ ꯖꯤꯔꯥꯞꯗꯧꯅ ꯋꯥꯡꯕꯅꯤ ꯑꯗꯒꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯎꯁꯥꯅ ꯍꯥꯏꯕ ꯏꯆꯦ ꯕꯦꯝꯆꯥ ꯑꯩ ꯊꯣꯛꯂꯒꯦ ꯀꯨꯏꯅ ꯌꯥꯎꯕ ꯉꯝꯗ꯭ꯔꯦ ꯁ꯭ꯀꯨꯜ ꯆꯠꯂꯨꯒꯦ ꯍꯣꯏ 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 ꯌꯥꯔꯦ ꯎꯁꯥ ꯊꯦꯡꯀ꯭ꯌꯨ ꯑꯗꯩꯗꯤ ꯃꯪꯂꯦꯝꯕ ꯁꯤꯡꯍ ꯋꯦꯜꯀꯝ ꯃꯪꯂꯦꯝꯕ ꯁꯤꯡꯍ ꯅꯪꯒꯤ ꯁꯥꯇꯤꯟ ꯎꯗꯕ ꯀꯨꯏꯔꯦ ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯗꯥꯝ ꯔꯥꯅꯤꯄꯨꯔ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯪꯂꯦꯝꯕ ꯑꯗꯒꯤ ꯁꯨꯖꯇꯥꯅ ꯍꯥꯏꯕ ꯄ꯭ꯔꯤꯟꯁꯇꯤ ꯍꯤꯔꯣ ꯃꯥꯜꯂꯤ ꯁꯜꯃꯥꯟ ꯈꯥꯟ ꯍꯥꯏ ꯑꯃꯤꯁ ꯀꯩꯅꯣ ꯃꯥꯜꯂꯤ ꯑꯝꯖꯗ ꯈꯥꯟ ꯃꯥꯜꯂꯤ ꯄ꯭ꯔꯤꯟꯁꯇꯤ ꯑꯝꯖꯗ ꯈꯥꯟ ꯑꯗꯒꯤ ꯏꯆꯦ ꯎꯁꯥꯁꯦ ꯆꯤꯞꯀꯂꯤ ꯌꯥꯏ ꯏꯃꯥ ꯑꯗꯒꯤ ꯑꯩꯗꯤ ꯍꯪꯖꯔꯔꯣꯏꯀꯣ ꯅꯪꯅ ꯈꯨꯝꯃꯛꯀꯗꯣꯔꯤꯗꯣ ꯑꯩ ꯎꯔꯦ ꯑꯩꯗꯤ ꯍꯪꯖꯔꯣꯏ ꯑꯗꯒꯤ ꯑꯅꯨꯅ ꯀꯔꯤ ꯃꯥꯜꯂꯤ ꯌꯨꯄꯥꯅ ꯀꯔꯤ ꯃꯥꯜꯂꯤ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯍꯥꯏꯕ ꯈꯨꯃꯟꯅ ꯍꯥꯏꯕ ꯏꯆꯦ ꯎꯁꯥꯁꯦ ꯎꯃꯥꯏꯕꯤꯅꯤ ꯍꯥꯏ ꯑꯗꯒꯤ ꯏꯆꯦ ꯎꯁꯥꯁꯦ ꯎꯃꯥꯏꯕꯤꯅꯤ ꯍꯥꯏ ꯀꯚꯤ ꯀꯚꯤ ꯃꯦꯔꯦ ꯗꯤꯜ ꯏꯃꯥ ꯃꯦꯁꯦꯁ ꯄꯥꯎ ꯅꯝꯕ ꯂꯥꯛꯑꯦꯅꯦ ꯉꯁꯤꯗꯤ ꯋꯦꯜꯀꯝ ꯃꯦꯁꯦꯁ ꯄꯥꯎ ꯅꯝꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯌꯦꯜꯕꯤꯗꯀ ꯖꯣꯏꯟ ꯇꯧꯕꯤꯔꯛꯄꯁꯦ ꯉꯁꯤꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯛꯄ꯭ꯔꯣ ꯑꯗꯩꯗꯤ ꯂꯣꯡ ꯂꯥꯏꯐ ꯏꯇꯩꯃ ꯕꯦꯝꯆꯥ ꯊꯦꯡꯀ꯭ꯌꯨ एंजेलिना ओन थैंक यू एंजेलिना दी थैंक यू सो मच फुल सपोर्ट करने के लिए एंजेलिना ओन थैंक यू ꯌꯥꯝ ꯅꯨꯡꯁꯤꯅꯦ ꯅꯨꯄꯤꯁꯦ ꯉꯁꯥꯏ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯂꯥꯛꯏꯅꯤꯅꯦ ꯉꯔꯥꯡꯁꯨ ꯍꯧꯔꯛꯄꯗꯒꯤ ꯌꯥꯎꯏ ꯉꯁꯤꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯃꯤ ꯑꯃ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯅꯪ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯉꯥꯏꯅ ꯑꯗꯨꯝ ꯂꯩꯕꯤꯔꯒ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯐꯨꯜ ꯇꯧꯕꯤꯌꯨ ꯎꯁꯥꯅ ꯍꯥꯏꯕ ꯈꯨꯃꯟꯗꯤ ꯁꯥꯃꯨ ꯍꯅꯨꯕ ꯃꯥꯜꯂꯤ
ꯁꯥꯃꯨ ꯍꯅꯨꯕ ꯃꯥꯂꯤ ꯀꯣꯂꯤ ꯍꯋꯥꯏ ꯀꯁꯨ ꯀꯣꯂꯤ ꯍꯋꯥꯏ ꯀꯁꯨ ꯀꯩ ꯍꯥꯏꯕ ꯀꯣꯂꯤ ꯍꯋꯥꯏ ꯀꯁꯨ ꯅꯦꯇꯥꯒꯤ ꯇꯧꯔꯤ ꯄꯣꯠꯅꯤ ꯀꯥꯏꯅ ꯏꯄꯥꯅ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯏꯄꯥ ꯊꯦꯡꯀ꯭ꯌꯨ ꯑꯣꯟꯗ ꯂꯩꯕꯒꯤ ꯌꯥꯝ ꯍꯔꯥꯎꯔꯦ ꯑꯗꯒꯤ ꯎꯁꯥꯅ ꯏꯆꯦ ꯕꯦꯝꯆꯥ ꯕꯥꯏ 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 ꯎꯁꯥ ꯕꯥꯏ ꯉꯔꯥꯡ ꯁꯨꯖꯇꯥꯒꯤ ꯕꯥꯏ ꯕꯥꯏ ꯍꯥꯏꯔꯒ ꯑꯗꯨꯝ ꯄꯨꯔꯥ ꯃꯌꯥꯝ ꯌꯥꯎꯕꯗꯣ ꯅꯨꯡꯉꯥꯏꯌꯦ ꯑꯗꯒꯤ ꯃꯦꯁꯦꯁ ꯄꯥꯎꯅꯝꯕꯅ ꯍꯥꯏꯕ ꯁꯥꯐꯝ ꯑꯩ ꯂꯥꯛꯂꯤꯁꯦ ꯋꯦꯜꯀꯝ ꯇꯧꯕ ꯍꯩꯇ꯭ꯔꯣ ꯍꯥꯏ ꯁꯥꯐꯝꯁꯦ ꯀꯅꯥꯅꯣ ꯑꯗꯩ ꯑꯣꯖꯥ ꯑꯩ ꯆꯪꯂꯛꯄ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯆꯪꯉꯛꯑꯣ ꯑꯗꯒꯤ ꯂꯣꯏꯔꯕꯣ ꯄꯨꯝꯅꯃꯛ ꯁꯦꯡꯗꯣꯛꯑꯒ ꯂꯥꯛꯏꯔꯥ ꯈꯨꯃꯟꯅ ꯍꯥꯏꯕ ꯏꯁꯨ ꯅꯨꯄꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯗꯦ ꯍꯥꯏꯅ ꯌꯦꯡꯗꯕꯅꯤ ꯑꯩ ꯑꯗꯒꯤ ꯑꯩ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯀꯩꯗꯧꯅꯤ ꯍꯥꯏꯒꯦ ꯌꯦꯡꯉꯣꯏ ꯑꯗꯒꯤ ꯑꯦꯁꯦꯁꯅ ꯍꯥꯏꯕ ꯑꯥꯔꯖꯦ ꯑꯣꯟꯂꯣ ꯍꯥꯏ ꯑꯣꯟꯅꯤꯕ ꯑꯗꯒꯤ ꯈꯨꯃꯟꯅ ꯍꯥꯏꯕꯗ ꯄꯥꯎꯅꯝꯕ ꯍꯥꯏ ꯄꯥꯎꯅꯝꯕꯤ ꯍꯥꯏ ꯄꯥꯎꯅꯝꯕꯤ ꯍꯥꯏ ꯑꯗꯩꯗꯤ ꯏꯄꯥꯅ ꯑꯦꯁꯦꯁ ꯄꯥꯎꯅꯝꯕ ꯏꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯩꯀꯣ ꯋꯥꯏꯇꯤꯗ ꯌꯥꯎꯕꯗꯒꯤ ꯂꯣꯏ ꯅꯨꯡꯁꯤꯅꯩꯅꯤꯀꯣ ꯃꯌꯥꯝꯁꯦ ꯑꯃꯒ ꯏꯆꯦ ꯏꯕꯥꯏ ꯑꯗꯒꯤ ꯏꯃꯥ ꯏꯟꯗꯣꯟ ꯂꯣꯏ ꯊꯣꯛꯅꯔꯦꯀꯣ ꯃꯔꯤ ꯏꯆꯦ ꯏꯕꯥꯏ ꯏꯃꯥ ꯏꯟꯗꯣꯟ ꯏꯕꯣꯛ ꯏꯅꯦ ꯑꯗꯒꯤ ꯏꯇꯩꯃ ꯏꯆꯥ ꯂꯣꯏ ꯊꯣꯛꯅꯔꯦ ꯅꯠꯇ꯭ꯔꯥ ꯏꯄꯥ ꯅꯨꯡꯁꯤꯗ꯭ꯔꯁꯦ ꯋꯥꯏꯇꯤ ꯐꯪꯕ ꯋꯥꯁ ꯇꯥꯏꯝ ꯐꯪꯕ ꯐꯪꯗꯕ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯤ ꯑꯁꯤꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯒꯤ ꯁꯨꯖꯇꯥꯅ ꯑꯣꯟ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯨꯖꯇꯥ ꯑꯉꯥꯡ ꯂꯧꯕ ꯃꯇꯝ ꯌꯧꯗ꯭ꯔꯤꯕꯣ ꯁꯦꯁ ꯄꯥꯎꯅꯝꯕꯅ ꯍꯥꯏꯕ ꯁꯥꯐꯝ ꯍꯥꯏꯅꯗꯤ ꯚꯨꯠ ꯃꯔꯨꯝ ꯈꯨꯃꯟ ꯀꯤꯡ ꯆꯦꯅꯦꯜ ꯍꯥꯏ ꯑꯣ ꯑꯠꯁꯥ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯀꯅꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏ ꯑꯗꯒꯤ ꯑꯦꯁꯦꯁꯅ ꯍꯥꯏꯕ ꯍꯤꯕꯗꯤ ꯌꯥꯏ ꯑꯗꯩꯗꯤ ꯑꯅꯨꯅ ꯍꯥꯏꯕ ꯑꯣ ꯄꯥꯎꯅꯝꯕ ꯍꯥꯏ ꯑꯗꯩ ꯁꯨꯖꯇꯥꯅ ꯑꯦꯁ ꯕ꯭ꯔꯣ ꯍꯥꯏ ꯑꯗꯩꯗꯤ ꯂꯣꯏꯁꯤꯜꯂꯤ ꯏꯆꯦ ꯍꯥꯏ ꯁꯨꯖꯇꯥꯅ ꯂꯣꯏꯁꯤꯜꯂꯤ ꯏꯆꯦ ꯕꯦꯝꯆꯥ ꯍꯥꯏ ꯑꯣ ꯍꯣꯏ ꯂꯣꯏꯁꯤꯜꯂꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯃꯌꯥꯝ ꯑꯩꯕꯨ ꯄꯨꯡ ꯀꯌꯥꯗꯩ ꯍꯧꯈꯤꯕꯅꯣ ꯈꯪꯗ꯭ꯔꯤ ꯑꯗꯩꯗꯤ ꯕꯥꯏ ꯇꯧꯗꯣꯔꯕꯣ ꯍꯥꯏ ꯇꯧꯈꯤꯔꯣꯏ ꯋꯥꯠꯂꯤ ꯑꯩ ꯐꯝꯈꯤꯗꯣꯏꯅꯤ ꯌꯥꯝ ꯋꯥꯠꯂꯤ ꯄꯨꯡ 2 ꯐꯝꯗꯣꯏꯅꯤ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 20 ꯁꯨꯔꯤ ꯄꯨꯡ 2 ꯐꯝꯗꯣꯏꯅꯤ ꯉꯁꯤꯗꯤ ꯉꯔꯥꯡ ꯄꯨꯡ 2 ꯐꯝꯗꯕꯒꯤ ꯋꯥꯁ ꯇꯥꯏꯝ ꯌꯥꯝ ꯂꯥꯛꯇꯦ ꯑꯗꯒꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯅ ꯄꯨꯡ 2 ꯐꯥꯎꯗꯤ ꯑꯩ ꯐꯝꯒꯦ ꯉꯔꯥꯡꯇꯕꯨ ꯑꯩ ꯆꯠꯄꯒꯤ ꯉꯁꯤꯁꯦ ꯆꯠꯇ꯭ꯔꯦ ꯍꯥꯏꯕ ꯑꯩ ꯇꯟꯅꯅꯦ ꯈꯪꯗꯦ ꯍꯣꯔꯦꯟ ꯍꯤꯟꯖꯥꯡ ꯁꯦꯝꯕꯗ ꯑꯣꯏꯅ ꯅꯨꯡꯊꯤꯟ ꯆꯠꯀꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯗꯒꯤ ꯕꯥꯏ ꯇꯧꯗꯣꯔꯕ ꯇꯧꯔꯣꯏ ꯈꯨꯃꯟꯅ ꯍꯥꯏꯕ ꯍꯌꯦꯡꯗꯒꯤꯗꯤ ꯂꯥꯏꯚ ꯌꯥꯎꯕ ꯉꯝꯃꯔꯣꯏ ꯀꯩꯗꯧꯔꯦ ꯈꯨꯕꯤꯗꯁꯨ ꯄꯤꯕ ꯂꯥꯛꯎ ꯌꯥꯔꯣꯏ ꯃꯤꯅꯤꯠ 5ꯇꯁꯨ 10ꯇꯁꯨ ꯌꯥꯎꯕ ꯂꯥꯛꯀꯗꯕꯅꯤ ꯅꯠꯇ꯭ꯔꯗꯤ ꯌꯦꯡꯉꯨ ꯀꯩꯗꯧꯒꯤ ꯌꯦꯡꯉꯨ ꯀꯩꯁꯥꯅ ꯅꯣꯛꯂꯛꯑꯦ ꯆꯀꯠ ꯂꯥꯎꯅ ꯑꯗꯩꯗꯤ ꯑꯦꯁꯦꯁꯅ ꯍꯥꯏꯕ ꯁꯤꯁ ꯑꯅꯨ ꯁꯤꯁ ꯁꯨꯖꯇꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯌꯦꯡ ꯑꯗꯒꯤ ꯑꯅꯨꯅ ꯍꯥꯏꯕ ꯃꯔꯥ ꯆꯠꯈꯤꯅꯨꯀꯣ ꯃꯔꯥ ꯆꯠꯈꯤꯅꯨꯀꯣ ꯆꯠꯂꯣꯏ ꯃꯔꯥꯗꯤ ꯆꯠꯂꯣꯏ ꯄꯨꯡ 2ꯗꯤ ꯊꯥꯅꯤ ꯄꯨꯡ 2 ꯍꯣꯏꯅꯦ ꯄꯨꯡ 2 ꯍꯥꯏꯇꯥꯔꯦ ꯄꯨꯡ 2ꯒ ꯃꯤꯅꯤꯠ 1 ꯊꯥꯅꯤ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯍꯦꯟꯕꯗꯨꯅ ꯀꯛꯈꯤꯕꯒꯤꯅꯦꯕ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯍꯌꯦꯡ ꯐꯤꯅꯤꯁ ꯖꯤꯑꯣ ꯔꯤꯆꯥꯔꯖ ꯍꯥꯏ ꯑꯃꯨꯛ ꯍꯥꯞꯄꯨꯅ ꯀꯩꯅꯣ ꯑꯗꯩꯗꯤ ꯎꯄꯥꯅ ꯍꯥꯏꯕ ꯄ꯭ꯔꯤꯟꯁ ꯍꯥꯏꯅ ꯀꯞꯈ꯭ꯔꯦ ꯎꯄꯥꯁꯦ ꯄ꯭ꯔꯤꯟꯁ ꯂꯥꯛꯑꯔꯣꯏ ꯍꯥꯏꯗꯨꯗ ꯀꯞꯈ꯭ꯔꯦ ꯑꯗꯩꯗꯤ ꯑꯅꯨꯅ ꯍꯥꯏꯕ ꯑꯣ ꯄꯥꯎꯅꯝꯕ ꯅꯨꯡꯉꯥꯏꯔꯤ ꯄꯥꯎꯅꯝꯕꯗꯤ ꯍꯥꯏ ꯈꯨꯃꯟꯅ ꯍꯥꯏꯕ ꯑꯦꯛꯁꯇ꯭ꯔꯥ ꯅꯦꯠ ꯄꯦꯛ ꯌꯥꯎꯗ꯭ꯔꯦ ꯍꯥꯟꯕ ꯉꯝꯗ꯭ꯔꯦ ꯍꯥꯏ ꯑꯗꯩꯗꯤ ꯊꯕꯛꯁꯨ ꯇꯧꯔꯤꯕ ꯗꯨꯀꯥꯟꯁꯨ ꯐꯝꯃꯤꯕ ꯀꯩꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯗꯒꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯔꯤꯆꯥꯔꯖ ꯍꯟꯅꯤꯡꯉꯥꯏ ꯃꯣꯅꯤ ꯂꯩꯇꯦ ꯃꯣꯅꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯌꯥꯎꯗꯦ ꯑꯗꯒꯤ ꯁꯨꯖꯇꯥꯅ ꯑꯦꯁ ꯕ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏ ꯑꯗꯩ ꯃꯪꯂꯦꯝꯕꯅ ꯍꯥ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯑꯗꯒꯤ ꯀꯩꯅꯣꯅ ꯁꯨꯖꯇꯥꯅ ꯏꯆꯦ ꯕꯦꯝꯆꯥ ꯑꯩ ꯊꯣꯛꯂꯒꯦ ꯑꯣꯀꯦ ꯁꯨꯖꯇꯥ ꯕꯥꯏ ꯕꯥꯏ ꯑꯃꯨꯛ ꯅꯪꯉꯗꯤ ꯆꯪꯕꯤꯔꯛꯎꯀꯣ ꯑꯩ ꯐꯣꯟ ꯂꯥꯛꯏ ꯉꯥꯛꯇꯪ ꯏꯁ ꯃꯌꯥꯝ ꯂꯣꯏ ꯆꯠꯈ꯭ꯔꯕꯣ ꯃꯌꯥꯝ ꯀꯣꯜ ꯂꯥꯛꯑꯝꯃꯦꯅꯦ ꯑꯗꯨꯗꯨꯒꯤꯅꯤꯅꯦ ꯀꯣꯜ ꯂꯥꯛꯑꯝꯅ ꯇꯧꯔꯤꯅꯦ ꯀꯁꯇꯃꯔꯒꯤ ꯀꯣꯜ ꯂꯥꯛꯄꯒꯤꯅꯤꯀꯣ
ꯃꯪꯂꯦꯝꯕ ꯑꯗꯒꯤ ꯑꯦꯁ ꯄꯥꯎ ꯅꯝꯕꯔꯅ ꯍꯥꯏꯕ ꯁꯥꯄꯝ ꯀꯔꯤꯅꯣ ꯅꯪꯕꯨ ꯔꯤꯆꯥꯔꯖ ꯇꯧꯅꯕ ꯄꯩꯁꯥ ꯄꯥꯏꯖꯗ꯭ꯔꯕꯣ ꯍꯥꯏ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯆꯦ ꯁꯨꯖꯥꯇꯥ ꯔꯤꯆꯥꯔꯖ ꯍꯟꯕꯤꯔꯛꯑꯣ ꯍꯥꯏ ꯈꯨꯃꯟꯅ ꯀꯞꯈꯔꯦ ꯑꯦꯁ ꯕ꯭ꯔꯣ ꯍꯥꯏꯅ ꯁꯨꯖꯥꯇꯥꯅ ꯄ꯭ꯔꯤꯟꯁ ꯑꯣꯀꯦ ꯕꯥꯏ ꯕꯥꯏ ꯍꯥꯏꯈ꯭ꯔꯦ ꯄꯥꯎꯅꯝꯕꯅ ꯁꯤꯁ ꯑꯅꯨꯗꯤ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯅꯨꯡꯉꯥꯏꯔꯤ ꯍꯥꯞ ꯋꯥꯔꯤ ꯍꯥꯏꯌꯦ ꯑꯗꯩꯗꯤ ꯍꯥꯞ ꯋꯥꯔꯤ ꯍꯥꯏ ꯈꯨꯃꯟꯅ ꯑꯣꯀꯦ ꯕꯥꯏ ꯍꯥꯏꯌꯦ ꯑꯗꯒꯤ ꯏꯄꯥꯅ ꯑꯣꯟ ꯏꯄꯥ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯑꯦꯁꯦꯁꯅ ꯍꯥꯏꯕ ꯃꯁꯤ ꯚꯨꯠ ꯃꯔꯨꯝꯁꯤ ꯃꯤꯉꯣꯟꯗꯒ ꯔꯤꯆꯥꯔꯖ ꯍꯥꯟꯕꯤꯌꯨꯒ ꯍꯥꯏꯅꯤ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯩꯗꯤ ꯚꯨꯠ ꯃꯔꯨꯝ ꯍꯥꯏꯕꯨ ꯄꯨꯔꯥ ꯑꯃ ꯃꯆꯥ ꯑꯣꯜꯂꯛꯀꯗꯧꯔꯝꯃꯤ ꯚꯨꯠ ꯑꯣꯏꯅ ꯑꯗꯒꯤ ꯑꯦꯟꯖꯦꯂꯤꯅꯥ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯏꯄꯥꯁꯨ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯁꯦꯜꯐꯤꯒ ꯇꯧꯈ꯭ꯔꯦ ꯑꯩꯒꯤꯅꯦ ꯀꯁꯇꯃꯔꯒꯤ ꯐꯣꯟ ꯂꯥꯛꯑꯝꯕꯀꯣ ꯑꯗꯨꯏꯗꯨꯒꯤꯅꯤ ꯄ꯭ꯂꯤꯖ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯀꯁꯇꯃꯔꯗꯨꯅꯅꯦ ꯍꯥꯏꯗꯤ ꯋꯥꯔꯤꯗꯣ ꯄꯣꯠ ꯂꯧꯕꯒꯤ ꯌꯥꯝ ꯁꯥꯡꯅ ꯋꯥꯔꯤ ꯇꯧꯔꯛꯄ ꯑꯗꯨꯏꯗꯨꯅ ꯈꯔ ꯀꯨꯏ ꯂꯩꯊꯣꯛꯈ꯭रे एसएसना हाइबा एंजेलिना हाय डार्लिंग हाय एंजेलिना मैम को ज्वाइन कीजिए एसएस पाउ नंबर देगी एसएस पाउ नंबर ना मया का सिगखरे देदी उपाना हाइबा गेम ओवर ओइद्री उपा असालता ऑन थैंक यू असालता ऑन थैंक यू ऑन द लेबगी असालता नोखरे अमका हाहायना ꯃꯌꯥꯝ ꯀꯥꯏ ꯆꯦꯟꯈ꯭ꯔꯒꯦ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯀꯣꯜ ꯂꯥꯝꯕꯒꯤꯗꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯦꯟꯈ꯭ꯔꯦ ꯑꯝꯇꯪ ꯂꯥꯛꯄꯤꯌꯨ ꯑꯅꯨꯕꯤꯒ ꯂꯣꯏ ꯆꯦꯟꯈ꯭ꯔꯕꯣ ꯑꯁꯥꯂꯇꯥ ꯍꯥꯏꯅ ꯀꯞꯈ꯭ꯔꯦ ꯑꯁꯥꯂꯇꯥꯅ ꯑꯗꯣ ꯑꯁꯥꯂꯇꯥ ꯅꯠꯇꯦꯅꯦ ꯁꯤꯗꯤ ꯑꯁꯥꯂꯇꯥ ꯂꯥꯛꯄꯗꯨꯗ ꯑꯁꯥꯂꯇꯥ ꯍꯥꯏꯈ꯭ꯔꯦꯅ ꯅꯪ ꯍꯧꯖꯤꯛꯇ ꯃꯤ ꯀꯞꯊꯣꯛꯏꯕꯣ ꯄꯦꯃ ꯑꯩ ꯂꯣꯏꯗꯣꯔꯦ ꯑꯍꯤꯁꯇꯥ ꯅꯪ ꯑꯩꯒꯤ ꯃꯇꯧ ꯇꯝꯃꯤꯔꯣ ꯑꯩꯅ ꯅꯪꯒꯤ ꯑꯦꯜ ꯄꯤ ꯂꯣꯏꯔꯝꯗꯥꯏ ꯑꯣꯏꯔꯒꯁꯨ ꯄꯨꯡꯈꯥꯏ ꯑꯃꯗꯤ ꯌꯥꯎꯕꯅꯤꯗ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯧ ꯇꯝꯃꯤꯔꯣ ꯑꯩꯗꯤ ꯉꯝꯖꯗꯕꯩꯅꯤꯀꯣ ꯅꯨꯡꯗꯥꯡꯗ ꯁꯣꯔꯤ ꯑꯩꯗꯤ ꯅꯨꯡꯗꯥꯡꯗ ꯇꯁꯦꯡꯅ ꯑꯩ ꯉꯝꯗꯦꯕꯀꯣ ꯉꯟꯅ ꯌꯥꯎꯕꯁꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯩ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯇꯧꯕꯗꯤ ꯑꯗꯨꯝ ꯑꯩ ꯍꯧꯕꯗꯒꯤꯁꯨ ꯑꯗꯨꯝ ꯌꯥꯎꯏꯗꯨꯅꯤ ꯑꯗꯒꯤ ꯑꯇꯥꯁꯤꯅ ꯑꯁꯥꯂꯇꯥ ꯀꯧꯔꯛꯑꯦꯅ ꯀꯞꯈꯔꯦ ꯑꯦꯟꯖꯦꯂꯤꯅꯥ ꯑꯣꯟ ꯑꯗꯒꯤ ꯑꯗꯨꯕꯨ ꯐꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯍꯤꯁꯇꯥ ꯂꯥꯛꯄꯤꯕꯒꯤ ꯑꯗꯒꯤ ꯑꯍꯤꯁꯇꯥ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤ ꯑꯍꯤꯁꯇꯥꯅ ꯍꯥꯏꯕ ꯑꯗꯒꯤ ꯀꯩꯅꯣꯅ ꯑꯍꯤꯁꯇꯥꯅ ꯍꯥꯏꯕ ꯑꯁꯥꯂꯇꯥ ꯆꯨꯞ ꯀꯣꯟꯅ अदगी कहोने अंजेलिना ओके बहन आप चल रही हो आप चल रही हो ओके थैंक यू सो मच एंजेलिना दी आपने बहुत देर तक मुझे सपोर्ट किया है थैंक यू सो मच थैंक यू अदगी अदासी अहिस्ताना हाइबा हा हायना नोखरे आरजे मैतेना कनानोने इचे हाय खंगले अहिस्तासे मा अꯩꯒꯤ नकल तौरिए कन्ना होइदा कैसुम कायदे ꯑꯩꯁꯨ ꯀꯩ ꯅꯥꯏꯗꯦ ꯑꯩ ꯅꯉꯣꯟꯗ ꯇꯥꯏꯝ ꯄꯨꯔꯥ ꯄꯤꯕ ꯉꯝꯗꯦꯕ ꯀꯩꯅꯣ ꯅꯨꯡꯗꯥꯡꯅꯤꯅꯅꯦ ꯁ꯭ꯀꯨꯜ ꯗꯨꯀꯥꯟꯗꯩ ꯍꯜꯂꯛꯑꯒꯅꯦ ꯈꯪꯉꯕ ꯑꯩ ꯀꯩꯅꯣ ꯇꯧꯋꯦꯕ ꯍꯥꯏꯗꯤꯅꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯔꯛꯄꯗ ꯑꯩ ꯆꯞ ꯆꯥꯕꯤ ꯄꯨꯡ 10 ꯅꯠꯇ꯭ꯔꯒ 9:30ꯗꯗꯤ ꯑꯩ ꯉꯝꯗꯦ 10 ꯅꯠꯇ꯭ꯔꯒ 10:30ꯁꯦ ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯕ ꯉꯝꯃꯦꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩꯁꯤꯇꯥꯅ ꯍꯥꯏꯕ ꯏꯆꯦ ꯕꯦꯝꯆꯥ ꯑꯩ ꯀꯦꯅꯤ ꯍꯥꯏ ꯑꯩ ꯀꯦꯅꯤ ꯍꯥꯏ ꯑꯍꯤꯁꯇꯥꯁꯦ ꯀꯦꯔꯅꯦ ꯑꯍꯤꯁꯇꯥꯁꯦ ꯀꯦꯔꯅꯦ ꯏꯁꯃꯣꯜ ꯅꯠꯇ꯭ꯔꯅꯦ ꯑꯩꯗꯤ ꯏꯁꯃꯣꯜ ꯉꯔꯥꯡꯒꯤ ꯏꯁꯃꯣꯜꯅ ꯏꯔꯛꯄꯒꯨꯝ ꯇꯧꯕ ꯑꯍꯤꯁꯇꯥꯁꯦ ꯆꯨꯝꯃꯤꯕ ꯑꯩꯗꯤ ꯏꯁꯃꯣꯜꯒꯤ ꯑꯦꯜꯕꯤꯁꯦ ꯑꯩ ꯐꯖꯅ ꯌꯥꯎꯕ ꯉꯝꯗꯦꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯑꯩ ꯍꯣꯏ ꯄꯨꯡꯈꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯃꯤꯅꯤꯠ 90 ꯐꯥꯎꯗꯤ ꯑꯩ ꯃꯉꯣꯟꯗ ꯇꯥꯏꯝ ꯄꯤꯕ ꯉꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯍꯦꯟꯅ ꯑꯩ ꯄꯤꯕ ꯉꯝꯗꯦꯕ ꯑꯦꯁꯦꯁ ꯄꯥꯎ ꯅꯝꯕꯔꯅ ꯍꯥꯏꯕ ꯏꯇꯩꯃ ꯕꯦꯝꯆꯥ NRJ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯀꯩꯅꯣ ꯄꯥꯎ ꯅꯝꯕꯔ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯁꯨ ꯑꯩꯒꯤ LB ꯌꯥꯎꯕꯤꯔꯝꯕꯒꯤ ꯌꯥꯝ ꯍꯔꯥꯎꯔꯤ ꯑꯗꯩꯗꯤ ꯀꯩꯁꯥꯝꯅꯤ ꯍꯣꯏꯅꯦ ꯀꯩꯁꯥꯝꯅꯤꯅꯦ ꯆꯨꯝꯃꯤꯅꯦ ꯑꯩꯗꯤ ꯏꯁꯃꯣꯜꯂ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯁꯣꯔꯤ ꯏꯁꯃꯣꯜ ꯍꯥꯏꯅ ꯑꯩꯅ ꯀꯟꯅ ꯏꯁꯃꯣꯜꯒꯤ ꯋꯥꯔꯤ ꯇꯧꯔꯤ
ꯑꯗꯨꯅꯤ ꯀꯩ ꯍꯥꯏꯅꯤ ꯆꯨꯝꯃꯤꯅꯦ ꯉꯔꯥꯡ ꯏꯔꯛꯄꯅꯤꯅꯦ ꯆꯨꯝꯃꯤ ꯅꯪꯁꯤꯅꯅꯦ ꯁꯥꯏꯕꯣꯜ ꯃꯌꯥꯝ ꯑꯣꯟꯕꯁꯤꯅ ꯑꯠꯁꯥ ꯃꯃꯥ ꯑꯦꯟ ꯃꯃꯥ ꯁꯅꯥꯗꯣ ꯑꯣꯏ ꯃꯥꯅꯦ ꯏꯁꯃꯣꯜ ꯆꯨꯝꯃꯤ ꯃꯨꯅꯨ ꯑꯦꯟ ꯃꯨꯅꯨꯁꯅꯥ ꯍꯥꯏꯕ ꯃꯨꯅꯨ ꯑꯦꯟ ꯃꯨꯅꯨꯁꯅꯥ ꯍꯥꯏꯕ ꯑꯃꯗꯨꯅ ꯃꯪꯂꯦꯝꯕꯅ ꯁꯤꯡꯍꯥ ꯃꯪꯂꯦꯝꯕ ꯁꯤꯡꯍꯥꯅ ꯁꯥꯇꯤꯟ ꯍꯥꯏ ꯑꯣ ꯁꯥꯇꯤꯟ ꯎꯕ ꯐꯪꯉꯦ ꯃꯊꯪꯗꯅ ꯍꯥꯡꯗꯣꯛꯄ ꯄꯤꯔꯛꯎ ꯁꯥꯇꯤꯟꯗꯣ ꯑꯗꯒꯤ ꯏꯁꯃꯣꯜ ꯂꯥꯛꯇ꯭ꯔꯣ ꯅꯥꯏꯔꯦꯕ ꯏꯁꯃꯣꯜ ꯅꯥꯏꯔꯦꯕ एन टाइम में आएगा वो ꯑꯩꯈꯣꯏ ꯏꯁꯃꯣꯜꯗꯣ ꯕꯤꯖꯤ ꯑꯣꯏꯈ꯭ꯔꯦ ꯄꯨꯡ ꯑꯅꯤꯈꯛ ꯇꯧꯒꯦꯅ ꯇꯧꯕꯁꯦ ꯃꯤ ꯄꯨꯝꯅꯃꯛ ꯂꯣꯏ ꯆꯦꯟꯈ꯭ꯔꯦꯅꯦ ꯄꯨꯡ ꯑꯅꯤ ꯇꯧꯅꯤ ꯍꯥꯏꯔꯨꯕꯗꯒꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ ꯍꯥꯏꯅ ꯐꯥꯕꯗꯨꯅ ꯐꯕꯖꯥꯠꯅꯤ मेरे प्यार की उम्र हो कितने सनम ꯑꯦꯁꯦꯁ ꯄꯥꯎ ꯅꯝꯕ ꯉꯁꯥꯏꯅ ꯄꯥꯏꯈ꯭ꯔꯦ ꯑꯦꯁꯦꯁ ꯄꯥꯎ ꯅꯝꯕ ꯏꯌꯥꯝꯕ ꯕꯥꯏ ꯍꯥꯏ ꯎꯄꯥꯅ ꯑꯩꯁꯨ ꯃꯇꯝꯒꯁꯦ ꯌꯥꯝ ꯃꯥꯡꯖꯔꯤ ꯄꯣꯠꯅꯤꯗ ꯑꯦꯜꯕꯤꯗꯒ ꯐꯝꯗꯅ ꯂꯩꯕ ꯀꯥꯏꯁꯦ ꯋꯥꯁ ꯇꯥꯏꯝꯁꯤꯗ ꯁꯨꯖꯔꯗꯤ ꯍꯥꯏꯅ ꯃꯤꯒꯤ ꯌꯥꯎꯕꯁꯤꯅꯅꯦ ꯐꯩꯌꯦꯕ ꯏꯁꯥꯒꯤꯁꯤꯅꯅꯦ ꯐꯝꯅ ꯂꯩꯇ꯭ꯔꯗꯤ ꯑꯃꯨꯛ ꯃꯤꯁꯤꯅ ꯌꯥꯎꯅꯤꯡꯗꯦꯗꯅ ꯑꯩꯅ ꯀꯃꯦꯟꯗꯣ ꯄꯥꯗ꯭ꯔꯗꯤ ꯑꯗ ꯃꯤꯒꯤ ꯌꯥꯎꯕꯁꯤꯅꯅꯦ ꯑꯗꯨꯝ ꯆꯠꯅ ꯌꯥꯎꯕꯁꯨ ꯑꯗꯨꯝ ꯌꯥꯏꯑꯕꯀꯣ ꯏꯗ꯭ꯔꯁꯨ ꯑꯣꯟꯗ ꯂꯩ ꯍꯥꯏꯔꯒꯅꯦ ꯀꯃꯦꯟꯇꯣ ꯏꯗ꯭ꯔꯁꯨ ꯑꯣꯟꯗ ꯊꯝꯃꯒ ꯑꯗꯨꯝ ꯌꯥꯏꯑꯕ ꯑꯗꯣ ꯏꯁꯥꯒꯤꯅꯤꯅ ꯄꯥꯗꯕꯁꯨ ꯌꯥꯗꯦ ꯑꯩꯅ ꯐꯝꯃꯤꯁꯦ ꯃꯇꯝ ꯈꯔꯗꯤ ꯌꯥꯝ ꯃꯥꯡꯈ꯭ꯔꯕꯩ ꯋꯥꯅꯤꯗ ꯄꯨꯡ ꯑꯅꯤ ꯐꯝꯕ ꯀꯥꯏꯁꯦ तरफ तरफ इस दिल में आह निकलती रहे मुझको सजा दी प्यार का ऐसा क्या गुनाह किया उलट गए हो मेरी मोहब्बत में तरफ तरफ इस में आह निकलती रहे कनाम लेते रहे लोई चखा रहे ꯑꯗꯒꯤ ꯏꯆꯦ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯣ ꯉꯥ ꯊꯣꯡꯗꯣꯏꯒꯦ ꯍꯥꯏꯕ ꯑꯩ ꯍꯋꯥꯏ ꯊꯣꯡꯒꯦꯅꯦ ꯏꯄꯥ ꯍꯋꯥꯏ ꯊꯣꯡꯒꯅꯤ ꯍꯋꯥꯏ ꯀꯩꯅꯣ ꯑꯣꯔꯣꯜ ꯊꯣꯡꯒꯅꯤ ꯃꯦꯆꯤꯟꯗꯁꯨ ꯏꯁꯤꯡ ꯍꯥꯞꯄꯦ ꯀꯟꯅ ꯊꯕꯛ ꯁꯨꯅ ꯇꯧꯏ ꯃꯤꯅꯦ ꯑꯩꯁꯦ ꯀꯌꯥꯝ ꯕꯤꯖꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩ ꯐꯝꯃꯤꯁꯦ ꯐꯥꯒꯤ ꯅꯠꯇꯦꯅꯦ ꯃꯇꯝꯁꯦ ꯌꯥꯝ ꯃꯥꯡꯖꯩꯑꯕ ꯑꯩꯉꯣꯟꯗ ꯏꯆꯥꯅꯨꯄꯥꯒꯤ ꯃꯣꯕꯥꯏꯜ ꯑꯃ ꯄꯥꯏꯔꯒ ꯊꯝꯃꯤꯃꯤ ꯏꯆꯥꯅꯨꯄꯥꯅ ꯇꯤꯚꯤꯗ ꯌꯦꯡꯍꯜꯂꯒ वादा है वादा हमसे है यादा है वादा वादा ꯏꯆꯥꯁꯤꯡꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯑꯅꯤ ꯑꯗꯒꯤ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯔꯛꯑꯣ ꯍꯥꯏꯌꯦ ꯃꯌꯥꯝꯁꯦ ꯀꯃꯦꯟ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯅ ꯂꯩꯅꯈ꯭ꯔꯦꯅꯦ ꯃꯌꯥꯝ ꯀꯔꯤ ꯎꯒꯦꯅꯦ ꯂꯥꯏꯐꯁꯤꯗ ꯀꯔꯤ ꯎꯒꯦ ꯌꯦꯡꯅ ꯂꯩꯅꯈ꯭ꯔꯦ ꯀꯃꯦꯟ ꯑꯝꯇ ꯄꯤꯔꯛꯇ꯭ꯔꯦ
तुमको भी है पता, मुझको भी है पता, हो रहा है जुदा दोनों का रास्ता, दूर जाके भी मुझसे मेरी यादों में रहना। ꯍꯩ ꯋꯥꯏꯗ ꯊꯕꯛꯁꯨ ꯁꯨꯔꯤꯗ ꯅꯤꯔꯖ ꯁꯤꯡ एम बी नोदा नीरज सिंह वेलकम वेलकम हाय बोला है हेलो एम बी नोदा ऐसे कहीं है नुकूंगे ꯑꯥꯏꯁꯇ ꯍꯥꯏꯕ ꯑꯩ ꯑꯣꯟꯗ ꯂꯩꯒꯦꯀꯣ ꯑꯉꯥꯡ ꯏꯔꯨꯖꯈꯤꯒꯦ ꯍꯣꯏ 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 ꯀꯩꯁꯨꯝ ꯀꯥꯏꯗꯦꯗ ꯅꯤꯔꯖ ꯊꯦꯡꯛ ꯌꯨ ꯄꯥꯔꯦ रंग जाने आता नीरज थैंक यू नीरज मी ꯑꯅꯤꯇ ꯉꯥꯏꯔꯦ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯗꯦ ꯏꯄꯥꯁꯨ ꯆꯠꯈ꯭ꯔꯕꯣ ꯏꯄꯥ ꯂꯩꯔꯤꯌꯦ ꯑꯣ ꯊꯦꯡꯛ ꯌꯨ ꯏꯄꯥ ꯗꯥꯟꯁꯀ ꯇꯧꯅ ꯆꯣꯡꯊꯣꯔꯛꯏꯅꯦ ꯏꯄꯥ ꯏꯕꯨ ꯄꯨꯡ 2 ꯊꯥꯁꯤꯔꯣ ꯃꯤꯁꯨ ꯂꯩꯇꯦꯅꯦ ꯂꯣꯏꯁꯟꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦ ꯃꯤꯁꯨ 2 ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯅ ꯂꯣꯏꯁꯟꯕꯅ ꯐꯔꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯄꯥ ꯄꯨꯡ 2 ꯐꯝꯈꯣꯔꯣ ꯀꯃꯥꯏꯅ ꯇꯧ ꯍꯥꯏꯅꯣ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯏꯆꯦ ꯍꯥꯏ ꯑꯗꯨꯅꯤꯅꯦ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯂꯣꯏꯁꯟꯕꯅ ꯐꯔꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯄꯨꯡ 2 ꯐꯝꯃꯁꯤꯔ 40 ꯃꯤꯅꯤꯠꯇꯤ ꯌꯧꯗꯣꯔꯦꯕ ꯄꯨꯡ ꯑꯃꯒ 36 ꯌꯧꯔꯦ ꯃꯇꯝ ꯃꯥꯡꯉꯤꯗ ꯑꯩꯁꯨ ꯐꯝꯗꯅꯀ ꯂꯩꯕꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯝ 40 36 37 ꯌꯧꯔꯦꯅꯦ ꯄꯨꯡ ꯑꯃꯒ ꯑꯗꯩꯗꯤ ꯄꯨꯡ ꯑꯃꯒ 37 ꯌꯧꯔꯦ ꯏꯄꯥ ꯅꯪ ꯐ꯭ꯔꯤꯔꯣ ꯊꯕꯛ ꯂꯩꯇ꯭ꯔꯣ ꯊꯕꯛ ꯂꯩꯇ꯭ꯔꯒꯗꯤ ꯐꯝꯁꯤꯔꯣ ꯑꯩꯁꯨ ꯊꯕꯛꯄꯨꯗꯤ ꯁꯨꯔꯤ ꯊꯕꯛ ꯁꯨꯔꯒ ꯑꯦꯜꯕꯤ ꯇꯧꯏꯅꯤꯅꯦ ꯀꯩꯗꯧꯁꯤꯒꯦ ꯂꯣꯏꯁꯤꯜꯂꯁꯤ ꯍꯥꯏꯔ ꯀꯩ ꯍꯥꯏꯁꯤꯒꯦ 2 hours ꯐꯥꯍꯜꯂꯣ ꯍꯥꯏ ꯑꯗꯨꯅꯤꯅꯦ 2 hours ꯐꯥꯍꯜꯂꯁꯤꯔ ꯍꯥꯏꯅꯁꯨ ꯈꯜꯂꯤꯕ ꯑꯗꯨꯝ ꯉꯥꯏꯅ ꯉꯥꯏꯅ ꯏꯄꯥꯁꯨ ꯑꯗꯨꯝ ꯉꯥꯏꯅ ꯂꯩꯔꯣ ꯑꯗꯨꯒ ꯑꯣꯟ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯉꯅꯤꯗꯤ ꯄꯥꯍꯜꯂꯒꯦ दिलीप गेमिंग हाय बोला वेलकम दिलीप गेमिंग वेलकम रेलबी में वेलकम
लाइक भी कीजिएगा दिलीप जी। अदगी बोल है दिलीप अदगी पाना चश्मा उपगा लाए इपा चश्मा उपगा लाए। दिलीप कैसे हो? दिलीप गेमिंग angang pitru ni ne sidi pitru ay bunga khani ne ipana makhudani himain tawre ipa thank you adagi dilip gaming name ay oh dilip name अच्छा अच्छा ओके 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 बेटा ओके खाना पीना हो गया लाइक करो दिलीप हाँ है दिलीप लाइक कीजिए लाइक दीजिए लाइक लाइक ipana on the ko रोते रोते हंसना सीखो हंसते हंसते रोना है अदगी पाना कार्टून मनुंग चंग्रे अदगी दिलीपना सू करा सू है ओके सू करा सू अदगी पाना इसे आई ओन द लइए लइयो लइयो सू करा सू क्या है कैसे हो हाय आप गुजराती है क्या दिलीप सू करा सू आईडी लाइक तो रहा है मी माई से गुजराती है क्या दिलीप सॉरी है ओके आप तो यूपी का तो लग रहा है आप छूकर मेरे दिल को ने क्या इशारा आपका नाम क्या है जो मेरा नाम लिख के दिया है ना और निकला है ना वही नाम है बेटा आप स्कूल नहीं जाता है क्या दिलीप आप यूपी वाला है क्या छू करा छू आई नहीं आपका नाम दिलीप है ना और मेरा नाम भी बेमसा मैते करके निकला है ना वही मेरे नाम है दिलीप बाबा अदगी दिलीप कना इपाना दिलीप 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 आप क्या काम करते हैं खाना बनाते हैं दिलीप मैं खाना बनाते हैं हाउस वाइफ है तेरी मम्मी की जैसे है मैं भी अदगी वाइटी में है वाइटी में ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯗꯤꯅꯦ ꯁꯦ ꯀꯩꯅꯣ ꯍꯥꯡꯉꯤꯁꯦ ꯋꯥꯏ ꯇꯤ ꯍꯥꯡꯉꯤꯁꯦ ꯃꯣꯏꯒꯤ ꯆꯦꯅꯦꯜ ꯑꯃꯃꯝ ꯄꯥꯏꯖꯔꯤꯁꯦ ꯀꯔꯤꯝ ꯍꯥꯞꯄꯨ ꯈꯣꯠꯂꯨ ꯌꯥꯗꯦꯅꯦ ꯃꯣꯏ
ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯒꯤ ꯃꯤꯉꯣꯟꯗꯁꯨ ꯁꯨꯃꯥꯏꯅ ꯆꯪꯕꯤ ꯈꯣꯠꯄꯤꯒ ꯑꯝꯇ ꯇꯧꯗꯦ ꯃꯣꯏ ꯑꯉꯥꯡ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯈꯪ ꯂꯥꯛꯇꯦꯕ ꯁꯨꯝꯕ ꯑꯇꯣꯞꯄ ꯖꯥꯠꯀꯤ ꯑꯉꯥꯡꯁꯤꯡꯁꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯑꯦꯜꯕꯤ ꯆꯪꯕꯒ ꯍꯩꯌꯦꯅꯦ ꯀꯩꯅꯣ ꯄꯪꯏ ꯇꯩꯁꯜꯂꯕꯅꯦ ꯑꯩꯁꯨ ꯎꯄꯥꯏ ꯅꯥꯏ ꯄꯨꯡ ꯑꯅꯤꯁꯤꯗ ꯐꯥꯍꯟꯒꯦ ꯄꯨꯡ ꯑꯅꯤ ꯐꯥꯔꯗꯤ ꯒꯣꯌꯤꯡ ꯇꯧꯕ ꯌꯥꯔꯦ 43 ꯃꯤꯅꯤꯠꯇꯤ ꯌꯧꯗꯣꯔꯦ ꯍꯩꯅꯗꯅ ꯇꯧꯔꯤꯅꯤꯁꯦ ꯑꯗꯨꯅꯤꯅꯦ ꯃꯣꯏꯗꯅꯦ ꯋꯥꯔꯁꯤꯞꯀꯤꯁꯨ ꯈꯔ ꯑꯗꯨꯝ ꯁ꯭ꯀꯨꯜꯒꯤ ꯑꯃ ꯑꯗꯨꯇꯅꯤ ꯇꯧꯏꯕ ꯑꯗꯨꯒꯅꯦ ꯃꯣꯏ ꯍꯥꯏꯕꯨ ꯌꯨꯇꯨꯞ ꯍꯥꯡꯉꯤꯁꯦ ꯃꯣꯏꯅꯅꯦ ꯃꯤꯒꯤ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯑꯗꯒꯤ ꯀꯔꯤ ꯑꯗꯨꯒꯨꯝꯕ ꯒꯥꯔꯤ ꯊꯧꯕꯒꯤ ꯈꯣꯠꯄꯒꯤ ꯑꯗꯨꯇ ꯌꯦꯡ ꯂꯩ ꯒꯥꯔꯤ ꯊꯧꯕ ꯃꯤꯅ ꯀꯔꯤ ꯊꯣꯡꯕ ꯑꯗꯨ ꯑꯩ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯁꯤꯅ ꯊꯣꯡꯕꯒ ꯆꯥꯕꯒꯇꯅꯤ ꯌꯦꯡꯉꯤꯕ ꯑꯍꯟꯁꯤꯅꯅꯦ ꯊꯧꯕ ꯃꯣꯕꯥꯏꯜꯗ ꯀꯔꯤ ꯃꯣꯕꯥꯏꯜ ꯃꯣꯏꯒꯤ ꯃꯤ ꯋꯥꯏꯇꯦ ꯍꯥꯡꯉꯤꯁꯦ ꯃꯣꯕꯥꯏꯜꯒꯤꯗꯁꯨ ꯍꯥꯏꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯀꯩꯅꯣꯒꯤꯗꯁꯨ ꯍꯪꯅꯩꯗꯅꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯌꯦꯡꯅ ꯂꯩꯅꯤ ꯑꯍꯟꯁꯤꯅ ꯑꯇꯣꯝꯕꯁꯤꯅꯅꯦ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯑꯗꯩ ꯑꯍꯟꯁꯤꯅ ꯀꯣꯏꯕꯒꯤ ꯑꯗꯒꯤ ꯃꯤꯅ ꯒꯦꯝ ꯁꯥꯟꯅꯕꯗꯣ ꯈꯔ ꯌꯦꯡꯅ ꯂꯩ ꯑꯗꯨꯇꯅꯤ ꯃꯤꯅ ꯒꯦꯝ ꯁꯥꯟꯅꯕꯁꯨ ꯃꯣꯏ ꯌꯦꯡꯉꯤꯅꯦ ꯃꯤꯅ ꯁꯥꯟꯅꯕꯗꯣ ꯁꯥꯟꯅꯊꯣꯛꯅ ꯂꯣꯏꯊꯣꯛꯄꯗꯣ ꯑꯗꯨꯁꯨ ꯌꯦꯡꯉꯦ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯌꯦꯡꯕꯗ ꯅꯪ ꯑꯩ ꯏꯄꯥꯒꯤꯁꯨ ꯌꯥꯎꯏꯅꯤ ꯃꯣꯏꯅ ꯏꯄꯥ ꯑꯉꯥꯡ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏ ꯃꯣꯏꯅ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅ ꯅꯨꯡꯁꯤꯅꯦ ꯍꯩꯅꯦ ꯍꯥꯏ ꯑꯩꯅ ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡ ꯂꯣꯏ ꯍꯩꯔꯦ ꯅꯣꯏꯇꯅꯤ ꯍꯩꯇ꯭ꯔꯤꯕ ꯑꯩꯅ ꯐꯦꯁꯕꯨꯛꯀꯤ ꯑꯦꯞꯀꯥꯁꯦ ꯃꯣꯏꯗ ꯂꯩꯌꯦꯕ ꯑꯗꯣ ꯄꯥꯏꯕ ꯌꯥꯗꯦ ꯃꯣꯏ ꯄꯥꯏꯗꯦ ꯈꯪꯗꯦ ꯃꯣꯏ ꯑꯗꯨ ꯍꯩꯇꯦ ꯑꯇꯣꯝꯕꯗꯣ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯕ ꯃꯥꯜꯂꯤ ꯆꯥꯕ ꯊꯣꯡꯕ ꯌꯥꯝ ꯄꯥꯝꯃꯤ ꯃꯥ ꯆꯥꯕ ꯊꯣꯡꯕ ꯕꯁ ꯃꯥꯒꯤ ꯑꯗꯨꯅꯤ ꯇꯣꯝꯕ ꯑꯗꯨꯅꯤ ꯍꯥꯏꯗꯣ ꯆꯥꯕ ꯊꯣꯡꯕ ꯌꯥꯝ ꯄꯥꯝꯃꯦꯕ ꯃꯥ ꯑꯩꯁꯨ ꯑꯗꯨꯝ ꯑꯦꯜꯕꯤ ꯊꯥꯅꯅꯦ ꯆꯥꯛꯁꯨ ꯀꯩꯁꯨ ꯑꯗꯨꯝ ꯊꯨꯡꯉꯛꯀꯦ ꯑꯣꯟꯇ ꯏꯔꯛꯑꯁꯨ ꯌꯥꯏꯗ ꯑꯩꯒꯤ ꯑꯗꯨꯃꯥꯏꯅꯅꯦ ꯃꯥꯁꯨ ꯍꯥꯏ ꯑꯗꯨꯅꯤꯅꯦ ꯍꯧꯖꯤꯛꯁꯨ ꯆꯥꯕꯒꯤꯅꯤ ꯃꯥꯅ ꯌꯦꯡꯉꯤꯁꯦ ꯑꯇꯩ ꯀꯔꯤꯝ ꯌꯦꯡꯗꯦ ꯆꯥꯕꯒꯤ ꯑꯗꯒꯤ ꯊꯣꯡꯕꯒꯤ ꯃद्ꯔꯥꯁꯤꯒꯤ ꯌꯥꯝ ꯂꯥꯛꯇꯣꯏꯅꯦ ꯑꯗꯨꯒꯨꯝꯕꯗꯨꯅꯤ ꯃꯥ ꯌꯦꯡꯉꯤꯁꯦ ꯇꯤꯚꯤꯗ ꯌꯦꯡꯉꯤ ꯀꯟꯅ ꯄꯤꯛꯆꯔꯒ ꯀꯩꯒ ꯑꯝꯇ ꯌꯦꯡꯗꯦꯅꯦ ꯃꯣꯏ ꯍꯥꯏꯕꯨ ꯌꯨꯇꯨꯞꯁꯤꯗ ꯆꯥꯕꯒꯤ ꯊꯛꯄꯒꯤ ꯊꯣꯡꯕꯒꯤ ꯃꯤꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯌꯦꯡꯉꯤ ꯑꯗꯒꯤ ꯑꯍꯟꯁꯤꯅ ꯃꯨꯛꯕꯥꯡ ꯀꯔꯤ ꯀꯔꯥꯗꯣ ꯀꯌꯥ ꯌꯦꯡꯗꯦ ꯃꯥꯅ ꯀꯣꯏꯕꯒꯤ ꯆꯠꯄꯒꯤ ꯃꯤꯁꯦ ꯃꯥꯟꯅꯗꯦ ꯍꯥꯏꯗꯣ ꯏꯆꯥ ꯑꯣꯏꯔꯁꯨ ꯏꯆꯥ ꯑꯅꯤꯃꯛ ꯃꯥꯟꯅꯗꯦ ꯍꯥꯏꯗꯣ ꯑꯗꯨꯅ ꯀꯣꯏꯕ ꯂꯪꯕ ꯑꯗꯩꯗꯤ ꯕꯥꯏꯛꯇ ꯊꯧꯕ ꯑꯗꯒꯤ ꯀꯔꯤ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯒꯨꯝꯕꯇꯅꯤ ꯃꯥꯅ ꯌꯦꯡꯗꯨꯕ ꯃꯣꯕꯥꯏꯜꯅ ꯀꯔꯤ ꯁꯥꯕ ꯑꯗꯨ ꯇꯧꯕ ꯑꯗꯥ ꯇꯧꯕꯁꯤꯇꯅꯤ ꯃꯥꯅ ꯌꯦꯡꯉꯤꯁꯦ ꯏꯄꯥ ꯑꯣꯟꯗ ꯂꯩꯔꯤꯁꯦ ꯏꯕꯥꯏꯅꯤꯇ ꯉꯥꯏꯔꯦ
ꯀꯩꯅꯣ 47ꯗꯤ ꯌꯧꯔꯦ 13ꯗ ꯉꯥꯏꯁꯜꯂꯛꯑꯦ ꯂꯣꯏꯒꯗꯕ 13 ꯀꯥꯏꯁꯦ ꯌꯧꯈꯤꯕꯕꯨꯗꯤ ꯈꯪꯍꯧꯗꯦꯗ ꯃꯤꯅꯤꯠ 13ꯁꯦ ꯔꯝꯕꯔꯞꯄ ꯔꯝꯕꯔꯞꯄ ꯑꯩꯁꯨ ꯍꯥꯟꯅ ꯃꯃꯥ ꯅꯪ ꯉꯥꯒꯤ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯆꯥꯛ ꯌꯥꯝ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯧꯕꯅꯦ ꯍꯥꯏꯅ ꯑꯩꯁꯨ ꯍꯥꯟꯅ ꯃꯃꯥꯅ ꯉꯥꯡꯉꯤ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯀꯩ ꯍꯥꯏꯕ ꯂꯧꯕꯅꯤ ꯍꯥꯏꯔ ꯂꯧꯕꯅꯦ ꯍꯥꯏꯅ ꯍꯥꯏꯕ ꯑꯣ ꯂꯥꯝꯒꯜꯂꯦꯅ ꯁꯥꯎꯔꯦ ꯉꯥꯡꯉꯦ ꯍꯥꯏꯔ ꯀꯩ ꯍꯥꯏꯅꯣ ꯑꯗꯩꯗꯤ ꯑꯍꯤꯁꯇꯥ ꯍꯥꯏꯕ ꯑꯍꯤꯁꯇꯥ ꯊꯦꯡꯀ꯭ꯌꯨ ꯑꯍꯤꯁꯇꯥ ꯊꯦꯡꯀ꯭ꯌꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯌꯥꯝ ꯍꯔꯥꯎꯋꯤ ꯑꯍꯤꯁꯇꯥ ꯑꯗꯒꯤ ꯑꯍꯤꯁꯇꯥ ꯍꯥ ꯍꯥꯏꯅ ꯀꯞꯈ꯭ꯔꯦ ꯑꯃꯨꯛ ꯅꯣꯏ ꯑꯃꯨꯛ ꯀꯞꯄꯤ ꯍꯥꯏꯕ ꯆꯥꯛ ꯂꯥꯎꯕ ꯍꯥꯏꯕ ꯆꯥꯛ ꯂꯧꯕ ꯍꯥꯏꯕ ꯆꯥꯛ ꯂꯥꯎꯕ ꯍꯥꯏꯔ ꯂꯧꯕ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦꯅꯦ ꯑꯩꯁꯇꯥ ꯅꯪ ꯑꯣꯟ ꯇꯧꯔꯛꯏꯁꯤꯕꯨ ꯑꯩꯉꯣꯟꯗ ꯊꯣꯔꯛꯇꯦꯅꯦ ꯅꯪꯒꯤ ꯑꯣꯟꯁꯤꯕꯨ ꯑꯩꯁꯇꯥ ꯅꯪ ꯀꯃꯦꯟ ꯀꯩꯅꯣ ꯂꯥꯏꯛ ꯇꯧꯈ꯭ꯔꯕꯣ ꯑꯩꯉꯣꯟꯗ आहिस्ता बोलो सनम सुन लेगा सारा जहां ꯑꯗꯒꯤ ꯑꯩ ꯄꯤꯛꯂꯤꯉꯩꯗꯅꯦ ꯍꯥꯟꯅ ꯅꯣꯏꯔꯝꯃꯦ ꯑꯩ ꯏꯆꯦ ꯍꯧꯖꯤꯛꯅ ꯃꯌꯥꯡ ꯀꯪꯁꯤꯜꯂꯛꯑꯕ ꯑꯠꯁꯥ ꯑꯗꯩ ꯑꯅꯨ ꯏꯆꯦ ꯀꯔꯤ ꯌꯦꯟꯖꯥꯡꯅꯣ ꯍꯥꯏ ꯑꯗꯒꯤ ꯑꯩ ꯏꯄꯥꯅ ꯃꯃꯤꯠ ꯂꯪꯈꯠꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯅꯨ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯃꯦꯝꯗꯣ ꯍꯥꯏꯌꯨ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯃꯦꯝꯗꯣ ꯌꯥꯝ ꯐꯕꯅꯤ ꯃꯥ ꯒꯨꯔꯗꯤꯞ ꯅꯠꯇꯦꯅꯦ ꯒꯨꯔꯗꯤꯞꯀꯤ ꯁꯥꯏꯌꯣꯜ ꯅꯠꯇꯦ ꯌꯥꯝ ꯐꯕꯅꯤ ꯁꯞꯄꯣꯔꯠ ꯌꯥꯝ ꯐꯕꯅꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯃꯦꯝꯗ ꯒꯤꯐ ꯅꯤꯌꯨ ꯃꯥ ꯄꯤꯔꯛꯄꯅꯤ ꯃꯥꯒꯤ ꯍꯁꯕꯦꯟꯗꯩꯁꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯍꯪꯉꯦꯕꯅꯦ ꯑꯩꯗꯤ ꯒꯨꯔꯗꯤꯞꯀꯤ ꯁꯥꯏꯌꯣꯜ ꯑꯣꯏꯔ ꯃꯥꯅꯦ ꯑꯩꯅ ꯈꯜꯂꯦꯅ ꯑꯗꯣ ꯒꯨꯔꯗꯤꯞꯀꯤ ꯁꯥꯏꯌꯣꯜ ꯅꯠꯇꯦ ꯃꯥ ꯀꯩꯅꯣꯅꯦ ꯁꯟꯗꯤ ꯊꯣꯡ ꯍꯥꯡꯗꯣꯛꯑꯣ ꯒꯨꯔꯗꯤꯞꯀꯤ ꯁꯥꯏꯌꯣꯜ ꯅꯠꯇꯦ ꯒꯨꯔꯗꯤꯞꯀꯤ ꯃꯃꯥꯒ ꯃꯣꯏ ꯑꯅꯤꯁꯦ ꯃꯃꯥꯟꯅꯕꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯌꯦꯕ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯃꯦꯝꯗꯣ ꯌꯥꯝ ꯐꯕꯅꯤ ꯒꯤꯐꯅꯤ ꯁꯟꯗꯤꯞ ꯁꯟꯇꯅꯨ ꯊꯣꯡ ꯍꯥꯡꯗꯣꯔꯛꯑꯣ
cái này không hoàn toàn nó tao tivi tao có lấy tao Trở lại. mobile pura mine isan pasa tivi lấy thau ai cái nó tàu re bako angang school ki dress su khara suri ba anu iche oi adagi upana kaino on hai ba on next anu iche gi film lo hai a pa bujam dre mini manga ta dingai sale e iso ba bim ni da tamje suna bo na base mi le ra di jong ki bo khangau de ba mi le ta bani na ano tawi heta matam sa ngai ba yam wai minin manga ta ngai re atum potha na kano taw lage hel lage pa bai hai ro moda adum ai on da thammage bai hai ro एंजेलिना की लाइव हौरे है एंजेलिना की ओइनी एंजेलिना से एंगोंदा क्याम सपोर्ट तवी पा कइना दिने मार्क से हमब्रा कइनो आइनने नोमता सुने मांगोंदा चंगदना आइना सपोर्ट तौरुबा सुनतेने मा आइगी एलबीदा नुक्ति तविदो एंजेलिना से आइनने नोमता मांगी वीडियो दसु चंगुबा नते माई एलबीदा सु चंगुबा नते कमाइना यong आइसु मागी एलबीदा ngahak चंगबी तारे मा हराउजने पूरा फुल सपोर्ट तौरमिदोनी पुंग अमा मखाइनी माने सपोर्ट तौरमिदो हे होबदई लाइनी मासु लेदना खोइदी आइना मागीदा चंगुरगा मागीदा लाइनी काइदो अदु लेइतेबा मा कनो ngarang ju दुमाइना फुल पूरा फुल सपोर्ट ने अदुदा बो आइना चंगबीदोदी मासु तलकनीना तो बाई वीडियो दसु आई नोंबो येंगबो नते जोइन बु लेइरीरा लेइत्रा जो खंगदे जेंगनी लेइदी लेरंगना इन खल्ले अदगी सेलेब्रिटी मेम दुसु एंगोंदा सपोर्ट जाम तौई जुरेमबम सेलेब्रिटी दो अदुसु सपोर्ट जाम तौई मा एंगोंदा माइगी वीडियो दसु एलबी थाबो खुदिंगी मा ngak तंगोइसु चंगकन अदगी पूरा फुल टाइम सु पीबा यावेबा मपानगी मी सिंगसे फै यामना सपोर्ट तौबने अदुनी कइनो का दो लामिदो ललित का दो लामिदो ngатang दुदा मा कमेंट जाम पीबसे ने सपोर्ट कइनो तौइसे फर्स्ट टाइम कारिसे ओंदा थंबसिना यामना कादे हाइबा अदोगा कमेंट आइदी ngатang दा सर 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 पिछलंबदो अदुइदुने सपोर्ट कइनो ज वाच टाइम याम काइसे मासुने ललितसु कुइरे आइना मागी कइनोदा का चंगदबा एलबीदा मादुइसु मा आइगी एलबीदा ngатang ओइसु दुम लाई नुतेगे
ꯏꯄꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯉꯤꯅꯣ ꯅꯪ ꯑꯣꯐꯤꯁ ꯆꯠꯇ꯭ꯔꯕꯣ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯑꯩꯉꯣꯟꯗ ꯂꯥꯛꯇ꯭ꯔꯤꯁꯤꯅꯗꯤ ꯑꯦꯟꯖꯦꯂꯤꯅꯥꯁꯦ ꯑꯩꯉꯣꯟꯗ ꯂꯩꯇꯦꯅꯦ ꯑꯩꯉꯣꯟꯗ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯦꯅꯦ ꯑꯦꯟꯖꯦꯂꯤꯅꯥꯒꯤ ꯈꯤꯇꯪ ꯌꯦꯡ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯏꯆꯥꯅꯨꯄꯥꯗꯩꯗꯤ ꯒꯤꯐ ꯄꯤꯈ꯭ꯔꯦ ꯃꯉꯣꯟꯗ ꯆꯠꯂꯅꯤ ꯃꯤꯅꯤꯠ ꯑꯍꯨꯝꯇ ꯉꯥꯏꯁꯜꯂꯛꯑꯦ ꯃꯤꯅꯤꯠ ꯑꯍꯨꯝ ꯍꯥꯏꯁꯦ ꯃꯤꯅꯤꯠ ꯃꯉꯥ ꯃꯤꯅꯤꯠ ꯑꯅꯤꯈꯛ ꯍꯦꯟꯅ ꯇꯧꯅꯤ ꯄꯨꯡ ꯑꯅꯤꯒ ꯀꯩꯅ ꯍꯥꯏꯗꯤꯅꯦ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯋꯦꯕ ꯅꯪ ꯁꯞ ꯇꯧꯔꯝꯃꯣꯏ ꯏꯆꯦ ꯑꯗꯨꯅꯅꯤꯅꯦ ꯑꯩ ꯁꯞ ꯇꯧꯔꯝꯃꯣꯏꯑꯕ ꯑꯗꯨꯗꯨꯒꯤꯅꯤꯅꯦ ꯑꯩꯉꯣꯟꯗ ꯂꯥꯛꯇꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯗꯩꯗꯤ ꯒꯤꯐ ꯑꯃ ꯄꯤꯕꯤꯒꯦꯔꯥ ꯍꯣꯔꯦꯟ ꯑꯃꯨꯛ ꯄꯤꯒꯦꯅꯦ ꯑꯩꯉꯣꯟꯗꯒꯤ ꯃꯉꯣꯟꯗꯒꯤꯅꯦ ꯁꯔꯁ ꯇꯧꯔꯒ ꯑꯦꯟꯖꯦꯂꯤꯅꯥ ꯕꯤꯁ ꯍꯥꯏꯕ ꯎꯇꯔꯈꯟꯒꯤꯅꯤ ꯎꯇꯔꯈꯟ ꯂꯣꯝꯒꯤ ꯍꯋꯥꯏ ꯀꯥꯝꯃꯤ ꯆꯥꯛ ꯀꯥꯝꯃꯤ ꯑꯉꯥꯡꯒꯤ ꯐꯤ ꯐꯧꯕꯗꯇ ꯉꯥꯏꯔꯦ ꯒꯦꯝ ꯑꯣꯚꯔ ꯍꯥ ꯍꯥ ꯍꯥꯏ ꯂꯣꯏꯗꯣꯔꯦ ꯏꯄꯥ ꯈꯤꯇꯪ ꯉꯥꯏꯔꯦ ꯑꯣꯟ ꯊꯦꯡꯀ꯭ꯌꯨ ꯏꯄꯥ ꯊꯦꯡꯀ꯭ꯌꯨ ꯂꯣꯏꯗꯣꯔꯦ ꯏꯄꯥ ꯑꯩ ꯖꯦꯅꯝꯒ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯖꯦꯅꯝ ꯂꯧꯔꯒ ꯆꯥꯔꯦ ꯍꯧꯖꯤꯛ ꯑꯗꯨꯏꯗꯣ ꯏꯕꯥꯏꯅ ꯊꯥꯅꯦꯅ ꯀꯟꯅ ꯇꯧꯔꯤ ꯖꯦꯅꯝ ꯒꯝꯂꯥꯅꯦ ꯑꯅꯧꯕ ꯂꯧꯔꯒ ꯁꯤꯜꯂꯦꯕ ꯑꯗꯨꯒ ꯖꯦꯅꯝ ꯊꯥꯅꯦꯅ ꯇꯧꯔꯤ ꯀꯟꯅ ꯃꯤꯉꯣꯟꯗꯒꯤ ꯄꯣꯔꯛꯑꯦ ꯖꯦꯅꯝ ꯌꯦꯡꯒꯦꯔꯥ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏ ꯏꯕꯥꯏ ꯑꯃ ꯂꯩꯌꯦꯕ ꯁꯤꯗ ꯑꯗꯣ ꯃꯣꯏꯗꯒꯤ ꯄꯣꯔꯛꯑꯦ ꯃꯣꯏꯒꯤꯗꯤ ꯕꯥꯞꯔꯦ ꯈꯨꯐꯖꯑꯃꯅꯤ ꯌꯦꯡꯉꯨ ꯏꯕꯥꯏ ꯌꯦꯡꯉꯨ ꯑꯁꯤꯒꯤ ꯖꯦꯅꯝꯁꯦ ꯑꯩꯒꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯐꯖꯔꯝꯃꯤ ꯅꯠꯇ꯭ꯔꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯃꯤꯉꯣꯟꯗꯒꯤ ꯂꯧꯔꯛꯑꯦ ꯑꯗꯨ ꯆꯥꯅꯕꯒꯤ ꯑꯩꯈꯣই ꯏꯕꯥꯏꯅꯦꯕ ꯑꯗꯨꯒ ꯃꯣꯏꯗꯒꯤꯅꯦ ꯆꯥꯔꯥꯁꯨ ꯂꯧꯔꯛꯏꯕ ꯆꯥꯔꯥꯅꯦ ꯁꯤꯒ ꯂꯩꯔꯦ ꯑꯗꯨ ꯑꯩꯒꯤ ꯖꯦꯅꯝꯗꯣ ꯌꯥꯗ꯭ꯔꯦꯕ ꯂꯣꯏꯅ ꯑꯥꯗꯅꯦ ꯃꯐꯝ ꯐꯠꯇꯕꯒꯤ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯐꯠꯇꯕꯗ ꯊꯝꯕꯒꯤꯅꯦ ꯆꯥꯕꯁꯨ ꯇꯨꯀꯠꯆꯔꯦꯕ ꯑꯗꯨꯗ ꯁꯤꯁꯦ ꯑꯗꯨꯝ ꯆꯥꯔꯥꯁꯨ ꯂꯧꯔꯦ ꯃꯥ ꯆꯥꯔꯥꯁꯨ ꯄꯤꯔꯛꯑꯦ ꯑꯗꯒꯤ ꯖꯦꯅꯝꯁꯨ ꯁꯦ ꯂꯩꯔꯦ ꯉꯔꯥꯡꯁꯨ ꯈꯔ ꯄꯤꯔꯛꯏ ꯑꯗꯣ ꯉꯁꯤꯅꯅꯦ ꯆꯥꯕꯩꯁꯨ ꯈꯔ ꯄꯤꯔꯛꯑꯣꯅꯅꯦ ꯃꯌꯥꯝ ꯄꯤꯔꯛꯑꯦ ꯁꯤ ꯕꯖꯥꯔꯗꯩ ꯂꯧꯔꯨꯔꯗꯤ ꯏꯄꯥ ꯁꯤꯁꯦ ꯂꯨꯄꯥ ꯆꯥꯝꯃꯨꯛꯀꯤ ꯑꯣꯏꯗꯣꯏꯅꯤꯁꯦ ꯕꯖꯥꯔꯗꯩ ꯂꯧꯔꯨꯔꯗꯤ ꯆꯥꯝꯃꯨꯛꯀꯤ ꯑꯣꯏꯗꯣꯔꯕꯅꯦ ꯑꯩ ꯖꯦꯅꯝ ꯌꯥꯝ ꯐꯠꯇ꯭ꯔꯦ ꯑꯩꯒꯤ ꯖꯦꯅꯝꯗꯣ ꯐꯠꯇ꯭ꯔꯕꯅꯤꯅ ꯏꯄꯥ ꯅꯪꯁꯨ ꯆꯥ ꯐꯪꯗꯦ ꯅꯪꯁꯨ ꯐꯔꯤꯉꯩꯗꯗꯤ ꯂꯥꯛꯁꯨ ꯂꯥꯛꯇꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯃꯅꯝ ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦ ꯖꯦꯅꯝꯁꯦ ꯑꯣ ꯐꯥꯔꯦ ꯏꯄꯥ ꯄꯨꯡ ꯑꯅꯤ ꯐꯥꯔꯦ ꯏꯄꯥ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯃꯥꯔꯀꯦꯠꯇ ꯇꯥꯡꯕꯅꯤ ꯍꯧꯖꯤꯛꯀꯤ ꯖꯦꯅꯝꯗꯣ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯃꯥꯔꯀꯦꯠꯇ ꯂꯨꯄꯥ ꯆꯥꯝꯃꯨꯛꯀꯤꯗꯤ ꯑꯣꯏꯗꯣꯔꯕꯅꯤ ꯁꯤꯗꯅꯦ ꯄꯨꯂꯛꯀꯤꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯁꯤꯒ ꯒ꯭ꯂꯨꯀꯣꯁ ꯑꯣ ꯍꯥꯏꯔꯦ ꯏꯄꯥ ꯌꯥꯔꯦ ꯕꯥꯏ ꯕꯥꯏ ꯇꯧꯔꯣ ꯏꯄꯥ ꯊꯦꯡꯀ꯭ꯌꯨ ꯏꯄꯥ ꯅꯠꯇꯗꯤ ꯁꯞꯄꯣꯔꯠ ꯀꯅꯥꯝ ꯂꯩꯇꯦ ꯌꯦꯡꯉꯨ ꯏꯄꯥꯒꯤ ꯁꯞꯄꯣꯔꯠꯁꯦ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯀꯥꯎꯗꯣꯏꯅꯣ ꯀꯥꯎꯔꯣꯏ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯕꯒꯤ ꯌꯥꯝ ꯍꯔꯥꯎꯔꯤ ꯊꯦꯡꯀ꯭ꯌꯨ ꯑꯩꯒꯤ ꯄꯨꯡ ꯑꯅꯤ ꯃꯄꯨꯡ ꯐꯥꯍꯟꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯏꯄꯥ ꯑꯥꯏꯁꯇꯥꯁꯨ ꯊꯦꯡꯀ꯭ꯌꯨ ꯏꯆꯦ ꯕꯥꯏ ꯏꯆꯦ ꯑꯅꯨ ꯕꯥꯏ ꯀꯩꯅꯣꯗꯤꯅ ꯍꯣꯔꯦꯟꯅꯦ ꯄꯨꯡ ꯑꯅꯤꯁꯦ ꯀꯛꯏꯅꯦ ꯍꯦꯛꯇ ꯑꯗꯣ ꯄꯨꯡ ꯃꯤꯅꯤꯠ ꯑꯃꯗꯤ ꯍꯦꯜꯂꯦ ꯌꯥꯔꯅꯤ ꯂꯣꯏꯁꯜꯂꯒꯦꯀꯣ ꯑꯅꯨ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯥꯏ ꯃꯌꯥꯝ ꯂꯥꯛꯑꯝꯕꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯁ ꯕꯥꯏ ꯍꯌꯦꯡꯒꯤ ꯑꯦꯜꯕꯤꯗꯁꯨ ꯑꯃꯨꯛ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯐꯧꯔꯅꯤ ꯔꯪꯒꯤꯂꯥꯔꯤ
Manungga pusalla ini ya. Ini kau ini sing pusai ya. Kau nu pusalla ama jani. Imong da pusalla ira me. Karigina mana phone taro ami sina.